ꯑꯍꯥꯟꯕ ꯃꯛꯇꯗ ꯍꯦꯂꯤꯃꯦꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯧ ꯑꯅꯤꯒꯤ ꯂꯥꯟ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯕꯁꯟꯇꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯄꯤꯁꯛ ꯀꯧꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯤ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯃꯤꯡꯅ ꯃꯩꯔꯥꯕ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯁꯂꯥꯏ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯩꯔꯥꯕꯗꯤ ꯅꯨꯄꯤ ꯊꯤꯔꯦ꯫ ꯃꯩꯔꯥꯕꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯊꯣꯏꯕꯤꯆꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯁꯂꯥꯏꯗꯤ ꯅꯨꯄꯤ ꯊꯤꯔꯝꯗ꯭ꯔꯤ꯫ ꯄꯤꯁꯛ ꯃꯍꯥꯛꯅ ꯃꯃꯧ ꯅꯨꯄꯤ ꯑꯍꯜ ꯊꯣꯏꯕꯤꯆꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯃꯧ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ, ꯊꯣꯏꯕꯤꯆꯥ ꯃꯅꯦꯝꯄꯣꯛꯀꯤ ꯆꯥ ꯄꯨꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯄꯤꯁꯛꯇꯨ ꯏꯟꯁꯥꯡ ꯃꯟꯗꯨꯅ ꯂꯩ꯫ ꯊꯣꯏꯕꯤꯆꯥꯅ, "ꯏꯃꯥ, ꯆꯥꯁꯦ ꯁꯤꯗ ꯊꯝꯃꯒꯦ." "ꯊꯝꯃꯣ ꯊꯝꯃꯣ, ꯅꯪꯗꯤ ꯆꯥ ꯊꯛꯑꯕꯣ?" "ꯊꯛꯇ꯭ꯔꯤꯌꯦ ꯏꯃꯥ." "ꯑꯗꯨꯗꯤ ꯁꯤꯗ ꯄꯨꯟꯅ ꯊꯛꯑꯁꯤ, ꯄꯨꯊꯣꯔꯛꯑꯣꯗꯅ." "ꯍꯣꯏ ꯏꯃꯥ." "ꯑꯗꯣ ꯅꯪ ꯊꯣꯛꯂꯛꯄꯗ ꯏꯕꯨꯡꯉꯣꯗꯨꯁꯨ ꯀꯧꯊꯣꯔꯛꯑꯣ, ꯋꯥꯔꯤ ꯑꯃꯇ ꯁꯥꯒꯦ." "ꯍꯣꯏ ꯏꯃꯥ." ꯑꯁꯨꯝꯅ ꯊꯣꯏꯕꯤꯆꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯏꯃꯥꯅ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯔꯛꯑꯣ, ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯍꯥꯏꯍꯧꯕꯅꯤ." "ꯀꯔꯤ ꯋꯥꯔꯤꯅꯣ?" "ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ?" "ꯐꯔꯦ ꯐꯔꯦ, ꯊꯣꯛꯂꯛꯑꯒꯦ. ꯈꯤꯇꯪ ꯊꯨꯅꯗꯤ ꯊꯣꯛꯄꯤꯔꯛꯎꯀꯣ." ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤꯆꯥꯗꯤ ꯃꯅꯦꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯆꯥ ꯁꯔꯨꯛ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯅꯦꯝꯄꯣꯛ ꯄꯤꯁꯛꯅ, "ꯏꯕꯨꯡꯉꯣꯗꯨꯕꯨ ꯍꯥꯏꯔꯝꯃꯕ꯭ꯔꯣ?" "ꯍꯣꯏ ꯏꯃꯥ, ꯍꯥꯏꯔꯝꯃꯤ, ꯊꯣꯔꯛꯑꯒꯦꯅ ꯍꯥꯏꯍꯧꯕꯅꯤ." "ꯐꯔꯦ ꯐꯔꯦ." ꯃꯅꯤ ꯃꯃꯧ ꯆꯥꯗꯨ ꯊꯛꯃꯤꯟꯅꯩ꯫ ꯄꯤꯁꯛꯅ, "ꯏꯃꯧꯅ ꯂꯣꯟꯕ ꯆꯥꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦ." ꯃꯅꯦꯝꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯊꯣꯏꯕꯤꯆꯥ ꯃꯣꯃꯣꯟ ꯇꯧꯖꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯃꯩꯔꯥꯕ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ "ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯥꯟꯅꯁꯦ ꯍꯥꯏꯔꯤꯕꯕꯨ ꯏꯃꯥ?" "ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯊꯕꯛ ꯃꯐꯝꯗꯒꯤ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯒꯦ?" "ꯍꯞꯇꯥ ꯑꯃ ꯂꯩꯔꯒꯗꯤ ꯍꯜꯂꯛꯑꯅꯤ ꯏꯃꯥ." "ꯃꯈꯣꯏꯒꯤ ꯊꯕꯛꯇꯨꯁꯨ ꯂꯣꯏꯒꯗꯧꯔꯦ ꯍꯥꯏꯕꯅꯤ, ꯂꯣꯏꯁꯤꯜꯂꯒ ꯍꯜꯂꯛꯑꯅꯤ." "ꯏꯃꯥꯅ ꯅꯪ ꯀꯧꯔꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ." "ꯑꯩꯈꯣꯏ ꯁꯂꯥꯏ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯃꯥꯒꯤ ꯀꯔꯤ ꯋꯥꯔꯤꯅꯣ?" "ꯃꯥꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯅꯨꯄꯤꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕ? ꯊꯥꯗꯣꯏ ꯍꯥꯏꯕ꯫ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯏꯃꯥ ꯄꯥꯝꯗꯦ." "ꯏꯃꯥ?" "ꯃꯃꯥꯗꯣ ꯅꯍꯥꯟꯋꯥꯏ ꯂꯩꯁꯥꯔꯤꯉꯩꯗ ꯏꯃꯥꯒ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯛꯅꯔꯛꯄ, ꯌꯥꯅꯔꯛꯇꯕ ꯅꯨꯄꯤꯅꯤ꯫ ꯃꯥꯒꯤ ꯃꯆꯥꯗꯤ ꯏꯃꯥꯅ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ, ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯦ." "ꯏꯃꯥ, ꯍꯧꯖꯤꯛꯄꯨ ꯁꯤꯒꯤ ꯋꯥꯐꯝꯁꯤꯕꯨ ꯍꯧꯔꯛꯄꯒ ꯈꯪꯂꯝꯂꯕꯗꯤꯅꯦ ꯏꯃꯥꯁꯨ ꯐꯔꯝꯒꯗꯕ, ꯀꯣꯟꯅ ꯊꯪꯗ ꯈꯪꯂꯛꯏ꯫ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅꯕꯨ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯏꯃꯥ? ꯇꯣꯛꯅꯅꯕ ꯀꯥꯏꯅꯅꯕ ꯁꯤꯟꯒꯗꯕꯅꯤꯅꯦ꯫ ꯏꯃꯥꯅ ꯄꯥꯝꯗꯕ ꯅꯨꯄꯤꯗꯨꯕꯨ ꯀꯃꯥꯏꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯗꯣꯏꯅꯣ?" "ꯏꯃꯥ, ꯃꯗꯣ ꯑꯩꯈꯣꯏ ꯁꯂꯥꯏꯅ ꯌꯥꯔꯛꯀꯗꯕ ꯃꯥꯟꯗꯦꯗ." "ꯃꯥꯅ ꯌꯥꯔꯣꯏ ꯍꯥꯏꯕ ꯏꯃꯥꯁꯨ ꯈꯪꯏ, ꯑꯗꯨꯅꯕꯨ ꯃꯉꯣꯟꯗ ꯍꯥꯏꯗꯕꯤꯗ ꯅꯈꯣꯏꯗ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯁꯤꯟꯗꯣꯏꯅꯣ ꯏꯃꯥ?" "ꯀꯩꯅꯣ, ꯑꯗꯨ ꯐꯥꯎꯕ ꯇꯧꯕ ꯉꯝꯃꯣꯏꯗꯕ꯭ꯔꯣ ꯅꯣꯏꯕꯣ?" ꯊꯥꯗꯣꯏꯅ, "ꯏꯃꯥ, ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯨꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯌꯥꯒꯗꯕ ꯅꯠꯇꯦ꯫ ꯃꯗꯨꯅ ꯍꯦꯟꯅ ꯁꯂꯥꯏꯅ ꯈꯪꯂꯛꯂꯒ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯁꯂꯥꯏꯒꯤ ꯃꯆꯤꯡ ꯃꯇꯥꯗꯨꯒ ꯑꯩꯅ ꯑꯩꯈꯣꯏ ꯁꯂꯥꯏꯒꯤ ꯃꯔꯨꯞꯁꯤꯡꯗꯒꯤ ꯐꯪꯕ ꯄꯥꯎꯗ ꯁꯂꯥꯏꯅ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯖꯕꯁꯨ ꯀꯨꯏꯔꯕ ꯃꯥꯜꯂꯦ꯫ ꯁꯤꯗ ꯑꯩꯈꯣꯏꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯨꯕꯁꯦ ꯍꯌꯦꯡ ꯁꯂꯥꯏꯅ ꯈꯪꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯁꯥꯎꯒꯅꯤ, ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯀꯦ ꯐꯥꯎꯕ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅꯗꯕ ꯃꯌꯥꯝ ꯊꯣꯛꯄꯁꯤꯗꯤ ꯅꯆꯥꯅꯁꯨ ꯄꯥꯝꯖꯗꯦ." ꯄꯤꯁꯛꯇꯨ ꯃꯊꯥ ꯁꯥꯅ, "ꯏꯁ, ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯑꯩꯅꯗꯤ ꯅꯨꯄꯤꯗꯣ ꯄꯥꯝꯗ꯭ꯔꯤꯕꯁꯤꯒ ꯑꯩꯅ ꯑꯁꯨꯛ ꯄꯥꯝꯗꯕ ꯅꯨꯄꯤꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯆꯪꯁꯤꯟꯗꯨꯅ ꯈꯪꯅꯔꯨꯕꯅꯣ ꯈꯪꯗꯦꯕ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ." "ꯏꯃꯥ, ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨꯗ. ꯑꯩꯅ ꯄꯥꯝꯗꯕ ꯅꯨꯄꯤꯗꯨꯕꯨ ꯏꯃꯧ ꯑꯣꯏꯕ ꯇꯥꯔꯤꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ?" "ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯗ ꯏꯃꯥ, ꯀꯅꯥꯅ ꯈꯪꯕꯅꯣ? ꯃꯈꯣꯏ ꯀꯥꯏꯅꯈꯤꯕꯁꯨ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯩ, ꯑꯗꯨꯕꯨꯅꯦ ꯃꯥꯒꯤꯗꯣ ꯃꯗꯨ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦꯗ." "ꯐꯔꯦꯁꯦ ꯏꯃꯥ, ꯑꯩꯅꯦ ꯃꯅꯤꯡꯗ ꯁꯤꯡ ꯈꯥꯏꯒꯗꯕ ꯂꯩꯍꯧꯏ, ꯑꯝꯇ ꯈꯥꯏꯗꯣꯛꯈꯤꯒꯦ." ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯃꯩꯔꯥꯕꯗꯨ ꯆꯪꯈ꯭ꯔꯦ꯫ ꯄꯤꯁꯛꯇꯤ ꯃꯊꯥ ꯁꯥꯅ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ "ꯑꯩꯒꯤ ꯏꯆꯥ ꯑꯇꯣꯝꯕꯁꯤꯅ ꯀꯗꯥꯏꯗꯒꯤ ꯆꯪꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯅꯔꯨꯔꯤꯅꯣ ꯈꯪꯗꯦ꯫ ꯑꯇꯣꯞ ꯑꯇꯣꯞꯄ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯦ ꯈꯪꯅꯒꯦ, ꯅꯨꯡꯁꯤꯅꯒꯦ ꯍꯥꯏꯗꯗꯅ." "ꯏꯃꯥ, ꯃꯇꯝꯅ ꯑꯗꯨꯝ ꯄꯨꯖꯔꯛꯆꯅꯤꯗ, ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ." ꯃꯅꯦꯝ ꯄꯤꯁꯛꯅ, "ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯄꯥꯝꯗꯦꯅꯦꯍꯦ ꯑꯩ." "ꯏꯃꯥ, ꯑꯩꯁꯨ ꯂꯩꯔꯤꯁꯤꯗꯤ, ꯀꯩꯁꯨ ꯈꯟꯒꯅꯨ."
ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕ ꯏꯃꯧ ꯑꯍꯜ ꯂꯩꯔꯤ ꯐꯔꯤꯁꯦ ꯏꯃꯥ ꯅꯆꯥꯅꯨꯄꯥ ꯊꯕꯛ ꯆꯠꯄ ꯊꯦꯡꯕ ꯇꯥꯔꯦ ꯑꯩꯁꯨꯅꯦ ꯆꯥꯛ ꯑꯝꯇ ꯊꯣꯡꯉꯨꯈꯤꯒꯦ ꯍꯣ ꯊꯣꯡꯉꯨꯔꯣ ꯑꯁꯨꯝꯅ ꯊꯣꯏꯕꯤꯆꯥꯁꯨ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯦ ꯄꯤꯁꯛ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯑꯣꯟꯊꯣꯛꯅ ꯀꯥꯏꯅꯍꯟꯅꯤꯡꯈ꯭ꯔꯦꯗꯀꯣ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯅꯅꯥꯏ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯗꯨꯅ ꯑꯃꯨꯛꯇꯗꯤ ꯀꯥꯏꯅꯍꯟꯕꯤꯌꯨꯕ ꯑꯩꯅꯦ ꯊꯥꯗꯣꯏ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯑꯗꯨꯅꯅꯦ ꯃꯥꯇꯗꯤ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯍꯟꯕꯤꯒꯅꯨꯀꯣ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗꯅꯤ ꯃꯩꯔꯥꯕ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯇꯨꯅ ꯃꯃꯥꯕꯨ ꯀꯧꯏ ꯏꯃꯥ ꯏꯃꯧ ꯍꯣ ꯏꯃꯥ ꯊꯣꯏꯕꯤꯆꯥꯗꯨ ꯊꯣꯔꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯇꯥ ꯃꯩꯔꯥꯕ ꯃꯄꯥꯟꯗ ꯏꯃꯥꯕꯣꯗꯣ ꯌꯥꯝ ꯀꯟ ꯀꯧꯏꯗꯨꯕꯣ ꯍꯩ ꯏꯃꯥꯗꯤ ꯃꯅꯤꯡꯗ ꯆꯪꯈꯤꯌꯦ ꯊꯣꯔꯛꯑꯅꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯆꯪꯈꯤꯕ ꯀꯨꯏꯔꯦ ꯊꯣꯔꯛꯑꯅꯤ ꯃꯩꯔꯥꯕ ꯃꯃꯥꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤꯆꯥꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯃꯥꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯑꯩꯈꯣꯏ ꯁꯂꯥꯏꯗꯣ ꯇꯟꯖꯥꯗꯨꯗ ꯃꯃꯥꯁꯨ ꯊꯣꯔꯛꯇꯨꯅ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯆꯧꯕ ꯏꯃꯥꯕꯨ ꯀꯧꯔꯤꯕꯕꯣ ꯏꯃꯥ ꯃꯅꯤꯡꯗ ꯆꯪꯉꯨꯕꯅꯦ ꯍꯣꯏꯃ ꯀꯔꯤ ꯇꯧꯔꯒꯦ ꯏꯃꯥ ꯑꯩꯈꯣꯏ ꯁꯂꯥꯏꯗꯣ ꯅꯅꯥꯎ ꯅꯨꯄꯥ ꯀꯩꯗꯧꯔꯒꯦ ꯉꯁꯤ ꯂꯥꯛꯑꯅꯤ ꯍꯥꯏꯕ꯭ꯔꯣ ꯏꯃꯥ ꯍꯜꯂꯛꯄꯗꯤ ꯉꯔꯥꯡꯅ ꯍꯜꯂꯛꯑꯕꯖꯥꯠꯅꯤ ꯊꯕꯛ ꯃꯐꯝꯗꯒꯤ ꯉꯔꯥꯡꯅ ꯍꯜꯂꯛꯑꯒ ꯌꯨꯝꯗ ꯆꯪꯂꯛꯇ꯭ꯔꯤꯕꯅ ꯀꯔꯤꯒꯤꯅꯣ ꯃꯥꯗꯤ ꯃꯩꯔꯥꯕ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯁꯂꯥꯏꯅ ꯍꯟꯗꯛ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯌꯨꯝꯗ ꯆꯪꯂꯛꯇ꯭ꯔꯤꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯩ ꯅꯅꯥꯎ ꯅꯨꯄꯥꯗꯨꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯤ ꯏꯕꯨꯡꯉꯣ ꯆꯧꯕ ꯏꯃꯥ ꯑꯩꯈꯣꯏ ꯁꯂꯥꯏꯗꯣ ꯉꯔꯥꯡ ꯅꯨꯄꯤ ꯆꯦꯜꯂꯦ ꯅꯨꯄꯤ ꯆꯦꯜꯂꯦꯕ ꯊꯣꯏꯕꯤꯆꯥꯅ ꯑꯁ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ ꯑꯗꯨꯒ ꯄꯤꯁꯛꯇꯤ ꯈꯔ ꯁꯥꯎꯅꯤꯡꯅ ꯀꯅꯥ ꯅꯨꯄꯤ ꯆꯦꯜꯂꯤꯕ ꯃꯥꯗꯤ ꯊꯥꯗꯣꯏ ꯅꯠꯇꯅ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯏꯃꯥ ꯑꯣ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯏꯃꯥ ꯑꯗꯨꯝꯅ ꯇꯧꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯅꯈꯣꯏ ꯈꯔ ꯇꯧꯗꯨꯅ ꯃꯧꯗꯣ ꯂꯧꯕꯤꯔꯨꯔꯣ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯀꯨꯏꯅ ꯊꯝꯕ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨꯅꯦ ꯑꯍꯜ ꯑꯃꯅꯤꯗ ꯍꯥꯏꯔꯨꯈꯤꯒꯦ ꯍꯥꯏꯗꯣꯛꯄ ꯆꯠꯅꯅꯕ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯃꯩꯔꯥꯕꯗꯨ ꯆꯠꯈ꯭ꯔꯦ ꯄꯤꯁꯛꯇꯤ ꯁꯥꯎꯅꯤꯡꯕ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯅ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯗꯣꯔꯕꯀꯣ ꯏꯃꯥ ꯑꯩꯅ ꯏꯁꯣꯔꯗ ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯗꯅꯕ ꯅꯤꯖꯕꯁꯦ ꯏꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅ ꯅꯤꯖꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗꯀꯣ ꯊꯣꯏꯕꯤꯆꯥꯅ ꯃꯅꯦꯝꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯏꯃꯥ ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ ꯀꯩꯗꯧꯔꯨꯅꯤ ꯑꯩꯈꯣꯏ ꯁꯂꯥꯏꯁꯨ ꯊꯨꯅ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯏ ꯑꯩꯅꯗꯤ ꯄꯨꯁꯤꯜꯂꯛꯈꯤꯔꯣꯏ ꯋꯥꯠꯂꯤ ꯍꯥꯏꯅ ꯈꯜꯂꯒ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯅꯤ ꯑꯗꯨꯅꯅꯤ ꯏꯃꯥ ꯁꯦ ꯑꯐ ꯐꯠꯇꯗꯣ ꯀꯣꯟꯅ ꯇꯥꯟꯅꯔꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏ ꯈꯔ ꯇꯧꯔꯒ ꯊꯥꯗꯣꯏꯕꯨ ꯂꯧꯕꯤꯔꯨꯔꯁꯤ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯂꯧꯔꯨꯗꯣꯔꯤꯕꯅꯤꯅꯦ ꯍꯣꯏ ꯏꯃꯥ ꯅꯃꯧ ꯑꯝꯇ ꯂꯣꯏꯁꯤꯟꯖꯔꯨꯈꯤꯒꯦ ꯑꯩꯗꯤ ꯆꯠꯄ ꯉꯝꯃꯣꯏꯀꯣ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯑꯩꯅ ꯄꯥꯝꯗꯕ ꯃꯧ ꯑꯗꯣ ꯑꯩꯗꯤꯅꯦ ꯂꯧꯕ ꯌꯥꯎꯕ ꯆꯠꯄ ꯉꯝꯃꯣꯏ ꯍꯥꯏꯔꯤꯕꯁꯦ ꯏꯃꯥ ꯃꯗꯨꯕꯨ ꯃꯌꯥꯝ ꯃꯥꯡꯗ ꯐꯖꯒꯗ꯭ꯔꯣ ꯑꯗꯒꯤ ꯏꯃꯥ ꯌꯥꯎꯔꯛꯇꯕ ꯍꯥꯏꯕꯁꯦ ꯊꯥꯗꯣꯏꯅ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯏꯃꯥꯅ ꯄꯥꯝꯕ ꯄꯥꯝꯗꯕꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯊꯝꯈ꯭ꯔꯒ ꯊꯣꯏꯕꯤꯆꯥꯒꯤ ꯋꯥꯗꯨ ꯂꯣꯏꯗꯅ ꯄꯤꯁꯛꯅ ꯄꯥꯝꯗꯕ ꯌꯥꯗꯕ ꯍꯥꯏꯕꯁꯦ ꯄꯥꯝꯗꯦ ꯌꯥꯗꯦ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯁꯦ ꯃꯁꯥꯗ ꯈꯪꯍꯟꯒꯗꯕꯅꯤ ꯑꯗꯨꯅꯅꯦ ꯏꯃꯥ ꯌꯥꯎꯔꯣꯏ ꯅꯈꯣꯏꯒꯤ ꯊꯣꯛꯄ ꯇꯧꯔꯒ ꯆꯠꯂꯣ ꯋꯥꯗꯣ ꯍꯥꯏꯔꯒ ꯄꯤꯁꯛꯇꯨ ꯏꯃꯨꯡꯗ ꯁꯥꯎꯅ ꯆꯪꯈꯤ ꯊꯣꯏꯕꯤꯆꯥ ꯃꯊꯥ ꯁꯥꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯕꯣ ꯏꯃꯥꯗꯤ ꯁꯥꯎꯔꯤꯅꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯊꯦꯝꯕꯁꯨ ꯌꯥꯒꯗꯕ ꯃꯥꯟꯗꯦꯅꯦ ꯏꯃꯥꯒꯤ ꯃꯑꯣꯡꯁꯦ ꯍꯣꯏꯗ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯕꯁꯤꯕꯨ ꯌꯥꯎꯗ꯭ꯔꯁꯅꯨ ꯑꯩ ꯁꯥꯒꯩꯒꯤ ꯏꯅꯦ ꯏꯟꯗꯣꯟꯁꯤꯡ ꯈꯔꯒ ꯑꯣꯏꯅ ꯆꯠꯂꯨꯔꯒꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯊꯥꯗꯣꯏꯒ ꯁꯂꯥꯏꯒꯁꯨ ꯂꯨꯍꯣꯡꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯄꯤꯁꯛꯇꯨ ꯁꯨꯃꯥꯡꯗ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯛꯅꯤꯅ ꯌꯦꯡꯅꯤꯡꯗꯕꯅ ꯑꯅꯥꯕ ꯍꯧꯒꯦ ꯇꯧꯏ ꯃꯁꯛꯁꯤ ꯍꯦꯛ ꯎꯕꯒ ꯑꯁꯤꯕꯨ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯅ ꯀꯃꯥꯏꯅ ꯐꯖꯩ ꯈꯜꯂꯒ ꯂꯧꯔꯛꯏꯕꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦ ꯂꯧꯈꯠꯅꯤꯡꯉꯥꯏ ꯑꯃꯠꯇ ꯌꯥꯎꯗꯦ ꯇꯟꯖꯥꯗꯨꯗ ꯊꯣꯏꯕꯤꯆꯥꯗꯨ ꯊꯣꯛꯂꯛꯏ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯏꯃꯥ ꯄꯣꯠꯐꯝ ꯐꯥꯎꯕꯗ ꯊꯣꯛꯑꯒ ꯉꯥ ꯑꯌꯥꯏꯕ ꯈꯔ ꯂꯩꯔꯨꯒꯦꯅ ꯇꯧꯕꯅꯤ ꯃꯧ ꯑꯇꯣꯝꯕꯤꯗꯨꯗꯤ ꯀꯩꯗꯧꯍꯧꯏ ꯃꯅꯤꯡꯗ ꯀꯣꯟ ꯆꯥꯝꯍꯧꯕꯅꯦ ꯏꯃꯥ ꯃꯁꯛ ꯁꯛꯇꯥꯗꯨꯒ ꯀꯣꯟ ꯆꯥꯝꯍꯧꯔꯤꯕ ꯏꯃꯥ ꯉꯥꯏꯈꯣ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯉꯕꯣ ꯊꯣꯡꯗ꯭ꯔꯤ ꯏꯃꯥ ꯑꯩ ꯍꯜꯂꯛꯑꯒ ꯊꯣꯡꯗꯣꯏꯅꯤ ꯑꯇꯣꯝꯕꯤꯁꯤꯗ ꯊꯣꯡꯍꯟꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ ꯏꯃꯥ ꯉꯔꯥꯡꯁꯨ ꯃꯥꯅ ꯊꯣꯡꯕꯗꯨꯗ ꯍꯩꯃꯥ
ꯑꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯈꯜꯂꯣ ꯍꯥꯏꯗꯦ ꯉꯥ ꯑꯌꯥꯏꯕ ꯂꯩꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯍꯣꯏ ꯏꯃꯥ ꯈꯔ ꯀꯨꯏꯅꯅꯦ ꯂꯩꯊꯣꯔꯛꯑꯣ ꯆꯠꯂꯣ ꯊꯣꯏꯕꯤꯆꯥ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯊꯣꯏꯕꯤꯆꯥ ꯆꯠꯈ꯭ꯔꯦ ꯕꯤꯁꯛꯅ ꯑꯁꯨꯛ ꯄꯥꯝꯗꯕ ꯃꯧꯁꯤꯕꯨ ꯈꯔ ꯌꯥꯝꯅ ꯂꯥꯛꯅꯒꯦ ꯑꯌꯨꯛ ꯑꯗꯨ ꯊꯥꯗꯣꯏꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯊꯣꯏꯕꯤꯆꯥꯗꯤ ꯃꯅꯦꯝꯅ ꯍꯥꯏꯕꯗꯨ ꯇꯧꯔꯝꯃꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯩꯔꯥꯕꯗꯤ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯁꯂꯥꯏꯁꯨ ꯆꯠꯅꯅꯕ ꯊꯣꯛꯂꯛꯇꯨꯅ ꯊꯥꯗꯣꯏ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯍꯣꯏꯒ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯂꯥꯏꯁꯨ ꯊꯕꯛ ꯊꯥꯗꯣꯏ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯃꯥ ꯆꯥꯛ ꯊꯤꯔꯨꯔꯥ ꯆꯥꯛ ꯆꯥꯔꯁꯤꯔꯥ ꯄꯤꯁꯛꯇꯨ ꯏꯁꯧ ꯁꯥꯎꯅꯤꯡꯅ ꯈꯨꯝꯂꯛꯏ ꯍꯧꯖꯤꯛꯄꯨ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯦ ꯍꯥꯏꯕꯅꯣ ꯍꯣꯏ ꯏꯃꯥ ꯊꯤꯔꯨꯔꯒꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯥꯗꯣꯏꯗꯨ ꯆꯪꯈ꯭ꯔꯦ ꯃꯅꯦꯝ ꯄꯤꯁꯛꯅ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯍꯪꯖꯕ ꯁꯥꯔꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯆꯨꯝꯅ ꯈꯨꯝꯂꯛꯀꯅꯤ ꯈꯜꯂꯤ ꯃꯥꯜꯂꯤ ꯍꯧꯖꯤꯛꯄꯨ ꯆꯥꯛ ꯆꯥꯗꯗꯅ ꯀꯩꯗꯧꯗꯣꯔꯤꯒꯦ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯧꯅꯤꯅ ꯑꯁꯨꯝꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯊꯕꯛ ꯆꯠꯈ꯭ꯔꯒ ꯅꯨꯄꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯄꯤꯁꯛꯇꯤ ꯃꯔꯩ ꯍꯧꯔꯛꯏ ꯏꯟꯖꯥꯡꯁꯤꯗꯤ ꯃꯣꯔꯣꯛ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦꯗ ꯌꯥꯝꯅ ꯍꯥꯞꯈꯤꯗꯕꯅꯤ ꯏꯃꯥ ꯍꯥꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯌꯥꯝꯅ ꯍꯥꯞꯇꯅ ꯃꯣꯔꯣꯛꯁꯤꯕꯨ ꯍꯦꯛꯇ ꯁꯥꯕ ꯌꯥꯕ꯭ꯔꯣ ꯉꯝꯅꯅꯕ ꯉꯥꯡꯕꯗꯣ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯨ ꯃꯅꯦꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯗꯣꯏꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯊꯣꯏꯕꯤꯆꯥꯗꯤ ꯀꯩꯁꯨ ꯍꯥꯏꯔꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯅꯦꯝ ꯄꯤꯁꯛꯇꯤ ꯃꯈꯥ ꯇꯥꯔꯗꯨ ꯌꯦꯡꯉꯣ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕ ꯃꯇꯝꯗ ꯍꯥꯎꯅ ꯊꯨꯝꯅ ꯊꯣꯡꯒꯗꯕꯅꯤ ꯅꯪꯒꯤꯁꯤꯗꯤ ꯃꯣꯔꯣꯛꯁꯨ ꯀꯪꯁꯥ ꯁꯥꯔꯤ ꯑꯗꯒꯤ ꯉꯥꯔꯤꯁꯨ ꯅꯝꯗꯦ ꯉꯥꯅꯝ ꯊꯨꯝꯅꯝꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗ꯭ꯔꯦ ꯊꯨꯝꯁꯤꯁꯨ ꯏꯆꯝ ꯆꯝꯃꯗꯅ ꯁꯨꯃꯥꯏ ꯊꯣꯡꯉꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅꯅꯦ ꯅꯆꯦꯁꯤꯗꯤ ꯂꯣꯏꯅ ꯍꯩꯕꯅꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯑꯗꯨꯅ ꯅꯆꯦꯗꯒꯤ ꯈꯔ ꯈꯔ ꯇꯝꯃꯨ ꯁꯨꯃꯥꯏ ꯁꯨꯝ ꯆꯥꯔꯗꯤ ꯏꯃꯥꯗꯤ ꯆꯥꯅꯤꯡꯗꯦ ꯊꯣꯏꯕꯤꯆꯥ ꯃꯅꯦꯝꯅ ꯃꯥꯕꯨ ꯊꯥꯒꯠꯄ ꯑꯁꯤꯗ ꯃꯣꯃꯣꯟ ꯇꯧꯖꯩ ꯑꯗꯨꯕꯨ ꯊꯥꯗꯣꯏꯗꯤ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯅꯦꯝꯒꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯃꯇꯧ ꯑꯗꯨꯗ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯝꯃꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗꯅꯤ ꯄꯤꯁꯛꯅ ꯃꯧ ꯑꯇꯣꯝꯕꯤ ꯆꯥꯛ ꯇꯣꯛꯄꯒꯤ ꯀ꯭ꯋꯥ ꯆꯥꯅꯤꯡꯉꯤ ꯀ꯭ꯋꯥ ꯑꯝꯇ ꯍꯥꯟꯅ ꯂꯩꯔꯨ ꯂꯥꯛꯑꯣ ꯑꯗꯨꯒ ꯀꯣꯟꯅ ꯂꯣꯏꯁꯤꯜꯂꯨ ꯊꯣꯏꯕꯤꯆꯥꯅ ꯆꯠꯂꯣ ꯆꯠꯂꯣ ꯊꯥꯗꯣꯏ ꯏꯃꯥꯒꯤꯁꯦ ꯍꯥꯟꯅ ꯂꯩꯕꯤꯔꯨꯔꯣ ꯏꯃꯥꯗꯤꯅꯦ ꯆꯥ ꯍꯦꯛ ꯇꯣꯛꯄꯒ ꯀ꯭ꯋꯥ ꯆꯥꯕꯅꯤ ꯍꯣꯏ ꯏꯆꯦ ꯊꯨꯅ ꯍꯜꯂꯛꯎꯀꯣ ꯅꯈꯣꯡꯗꯣ ꯃꯣꯂꯤ ꯃꯣꯂꯤ ꯊꯥꯡꯗꯨꯅ ꯂꯩꯒꯅꯨ ꯍꯣꯏ ꯑꯁꯨꯝꯅ ꯊꯥꯗꯣꯏꯗꯨ ꯆꯠꯈ꯭ꯔꯦ ꯄꯤꯁꯛ ꯃꯃꯧ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯣꯏꯕꯤ ꯆꯠꯂꯣ ꯆꯠꯂꯣ ꯅꯪꯒꯤ ꯀꯥꯗ ꯇꯨꯝꯃꯨꯆꯣ ꯏꯃꯥ ꯁꯤꯁꯤꯡꯁꯦ ꯍꯩ ꯑꯇꯣꯝꯕꯤ ꯂꯥꯛꯑꯒ ꯃꯥꯏ ꯂꯣꯏꯁꯤꯟꯖꯖꯅꯤ ꯏꯃꯥ ꯑꯩꯅ ꯀꯩꯝꯇ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯁꯥꯎꯅꯤꯡꯉꯣꯏꯗ꯭ꯔꯣ ꯑꯣ ꯃꯗꯨꯒꯤꯗꯃꯛꯇ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯈꯔ ꯂꯥꯛꯅꯕ ꯇꯥꯕꯅꯤ ꯃꯁꯛ ꯑꯁꯦ ꯅꯨꯡꯁꯤꯗꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯄꯤꯁꯛꯇꯨ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯕꯤꯆꯥꯅ ꯍꯣꯏꯗ ꯏꯃꯥꯅ ꯍꯥꯏꯁꯦ ꯇꯧꯕꯅ ꯐꯔꯅꯤ ꯇꯨꯝꯃꯒꯕꯨ ꯂꯩꯊꯣꯛꯎꯒꯦ ꯍꯥꯟꯅꯗꯒꯤ ꯑꯩꯅ ꯃꯧ ꯍꯥꯟꯅ ꯑꯣꯏꯔꯛꯑꯕꯅꯤꯅ ꯑꯩꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯥꯛꯑꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯇꯧꯕ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯃꯅꯦꯝꯅ ꯆꯥꯟꯕ ꯃꯃꯧ ꯑꯩꯗꯤ ꯈꯔ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯊꯣꯏꯕꯤꯆꯥ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯂꯣꯏꯁꯟꯗꯕꯤꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯥꯗꯣꯏꯁꯨ ꯀ꯭ꯋꯥ ꯂꯩꯔꯨꯕꯗꯣ ꯍꯜꯂꯛꯇꯨꯅ ꯁꯦ ꯏꯃꯥ ꯀ꯭ꯋꯥ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯖꯔꯦ ꯑꯣꯟꯊꯣꯛꯅ ꯀꯨꯏꯈ꯭ꯔ ꯄꯣꯠꯅꯤ ꯄꯤꯁꯛ ꯀ꯭ꯋꯥꯗꯨ ꯂꯧꯔꯒ ꯃꯈꯥ ꯇꯥꯗꯨꯅ ꯅꯆꯦꯗꯣ ꯍꯩ ꯍꯦꯛꯄ ꯊꯥꯈꯤꯕꯅꯤ ꯑꯩꯅ ꯀꯣꯟꯁꯤꯡꯗꯣ ꯀꯨꯏꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕ ꯐꯠꯇꯦ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨꯆꯣ ꯍꯣꯏ ꯏꯃꯥ ꯑꯗꯨꯒ ꯑꯩꯒꯤ ꯐꯤ ꯈꯔ ꯂꯩꯔꯤꯁꯦ ꯅꯨꯡꯁꯥ ꯁꯥꯔꯤꯉꯩꯁꯤꯗ ꯁꯨꯍꯧ ꯅꯠꯇ꯭ꯔꯗꯤ ꯀꯪꯕ ꯉꯝꯃꯣꯏ ꯍꯣꯏ ꯅꯪꯒꯤꯅꯦ ꯍꯤꯡꯖꯣꯡ ꯀꯥꯡꯖꯣꯡ ꯇꯧꯕꯗꯣ ꯐꯤꯁꯤꯗꯗꯤ ꯌꯥꯔꯣꯏꯀꯣ ꯌꯥꯝꯅ ꯁꯦꯡꯅ ꯁꯨꯒꯗꯕꯅꯤ ꯐꯤꯁꯤꯡꯁꯦ ꯅꯆꯦꯅ ꯁꯨꯕꯗꯤꯅꯦ ꯌꯥꯝꯅ ꯁꯦꯡꯅ ꯁꯦꯡꯅ ꯁꯨꯈ꯭ꯔꯖꯥꯠꯅꯤ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯀꯩꯁꯨ ꯍꯥꯏꯗꯅ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯖꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯥꯗꯣꯏꯗꯨ ꯏꯁꯨꯛ ꯁꯨꯛꯊꯅ ꯃꯥꯡꯒꯣꯜꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯃꯄꯨꯔꯣꯏꯕ ꯁꯂꯥꯏꯅ ꯀꯩꯗꯧꯔꯒꯦ ꯁꯨꯛꯇꯣꯛꯑꯒ ꯆꯪꯉꯛꯏꯗꯨꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯂꯩꯕꯁꯤꯕꯨ ꯌꯥꯝ ꯋꯥꯔꯕꯣ ꯋꯥꯗꯦꯗ ꯀꯩꯗꯧꯕꯩ ꯋꯥꯗꯣꯏꯅꯣ ꯑꯗꯣ ꯆꯥꯛ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯊꯤꯔꯨ ꯆꯥꯔꯁꯤꯗꯅ ꯏꯃꯥꯒ ꯏꯆꯦꯒ ꯍꯜꯂꯛꯑꯒ ꯆꯥꯔꯁꯤ ꯍꯩꯃꯥ ꯃꯣꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯍꯜꯂꯛꯇ꯭ꯔꯤ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯍꯣꯏ ꯂꯥꯛꯑꯒ ꯆꯥꯔꯁꯤ
ꯑꯗꯣ ꯃꯈꯣꯏ ꯇꯥꯗ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ. ꯀꯩꯅꯣ ꯍꯥꯏꯌꯨ. ꯏꯃꯥꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯏꯋꯥꯠ ꯋꯥꯠꯄꯒꯨꯝꯅ ꯑꯩꯕꯨ ꯄꯥꯝꯗꯕꯒꯨꯝꯅ ꯇꯧꯏ. ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯨ? ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ. ꯅꯪꯅ ꯁꯨꯝ ꯈꯟꯖꯤꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯗ. ꯈꯟꯖꯤꯜꯂꯨꯅꯨ ꯑꯗꯨꯒꯨꯝꯕꯗꯣ. ꯑꯩꯅ ꯈꯟꯖꯤꯜꯂꯨꯕꯒꯤ ꯋꯥ ꯉꯥꯛꯇ ꯅꯠꯇꯦ. ꯏꯃꯥꯅ ꯏꯆꯦꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡꯒ ꯑꯩꯉꯣꯟꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡꯒ ꯌꯥꯝꯅ ꯈꯦꯠꯅꯩ. ꯏꯃꯥꯅ ꯏꯆꯦꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧ. ꯑꯗꯨꯒ ꯑꯩꯕꯨꯅ ꯄꯥꯝꯗꯕꯒꯤ ꯃꯑꯣꯡ ꯉꯥꯛꯇ ꯎꯠꯂꯤꯕꯁꯦ. ꯊꯥꯗꯣꯏ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯨ? ꯏꯃꯥꯅ ꯑꯗꯨꯒꯨꯝꯕ ꯇꯧꯒꯗꯕ ꯅꯠꯇꯦ. ꯅꯪꯅ ꯁꯨꯝ ꯈꯟꯖꯤꯟꯕꯒꯤꯅꯤ. ꯏꯇꯩꯃꯗꯤ ꯍꯥꯟꯅꯗꯒꯤ ꯌꯨꯝꯁꯤꯗ ꯂꯩꯔꯛꯑꯕꯅꯤꯅ ꯇꯧꯔꯤꯕꯅꯤ. ꯅꯪꯁꯨ ꯁꯨꯝ ꯀꯨꯏꯅ ꯂꯩꯔꯒ ꯐꯔꯛꯀꯅꯤ. ꯊꯥꯗꯣꯏꯗꯨ ꯃꯈꯥ ꯇꯥꯔꯛꯇꯦ, ꯇꯨꯃꯤꯟꯅ ꯂꯩ. ꯃꯃꯧ ꯑꯅꯤꯗꯕꯨ ꯀꯃꯥꯏꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯣꯏꯅꯣ ꯅꯪꯕꯣ? ꯊꯥꯗꯣꯏꯁꯨ ꯃꯄꯨꯔꯣꯏꯕꯅ ꯊꯥꯖꯗꯕ ꯑꯗꯨꯗ, ꯍꯣꯏ, ꯑꯩꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕ ꯑꯣꯏꯔꯝꯃꯅꯤ. ꯌꯦꯡꯉꯣ ꯊꯥꯗꯣꯏ, ꯏꯃꯥꯁꯦ ꯇꯥꯆꯧꯒ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯖꯔꯛꯂꯕꯅꯤ. ꯄꯥꯕ ꯌꯥꯎꯗꯅ ꯏꯃꯥ ꯃꯇꯣꯝꯇꯅ ꯑꯩꯈꯣꯏꯕꯨ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯌꯣꯛꯂꯛꯄꯅꯤ. ꯑꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯏꯃꯥꯕꯨ ꯂꯨꯅ ꯇꯧꯒꯗꯕꯅꯤꯀꯣ? ꯍꯣꯏ. ꯏꯃꯥꯁꯨ ꯐꯠꯇꯕ ꯃꯃꯥ ꯑꯃꯗꯤ ꯑꯣꯏꯗꯕꯅꯤ. ꯑꯗꯣ ꯃꯈꯣꯏ ꯇꯥꯗ ꯏꯃꯥ ꯍꯣꯏ ꯍꯜꯂꯛꯄꯒ ꯆꯥꯅꯅꯕ ꯑꯩ ꯆꯥꯛ ꯊꯤꯅꯅꯕ ꯁꯦꯝ ꯁꯥꯔꯨꯈꯤꯒꯦ. ꯍꯣꯏ ꯍꯣꯏ. ꯑꯁꯨꯝꯅ ꯊꯥꯗꯣꯏꯗꯨ ꯊꯣꯛꯈ꯭ꯔꯦ. ꯊꯥꯗꯣꯏ ꯃꯄꯨꯔꯣꯏꯕꯅ ꯃꯥꯅ ꯍꯥꯏꯕ ꯊꯥꯖꯗꯕ ꯑꯗꯨꯗ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯒꯦ ꯈꯟꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯦ. ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯊꯥꯗꯣꯏꯗꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩ. ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯤꯆꯥꯗꯨ ꯆꯪꯂꯛꯇꯨꯅ, ꯊꯥꯗꯣꯏ, ꯀꯩ ꯍꯥꯏꯒꯦ ꯏꯆꯦ? ꯀꯔꯤ ꯊꯣꯡꯕ ꯇꯥꯔꯒꯦ? ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯇꯧꯔꯁꯤꯔꯥꯅ ꯇꯧꯕꯅꯦ ꯏꯆꯦ. ꯏꯃꯥꯗꯣ ꯎꯇꯤ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯍꯧꯕꯅꯦ. ꯎꯇꯤ ꯑꯣꯏꯅ ꯊꯣꯡꯉꯣ. ꯍꯣꯏ ꯏꯆꯦ. ꯑꯗꯨꯒꯅꯦ, ꯆꯥꯛ ꯂꯣꯏꯔꯒ ꯏꯆꯦꯕꯨ ꯀꯧꯔꯛꯑꯣ. ꯎꯇꯤ ꯊꯣꯡꯕꯗꯣ ꯏꯆꯦ ꯇꯥꯛꯀꯦ. ꯅꯪ ꯍꯩꯕꯨꯗꯤ ꯍꯩꯔꯝꯒꯅꯤꯕꯀꯣ. ꯑꯗꯣ ꯏꯃꯥꯅ ꯄꯥꯝꯕ ꯃꯑꯣꯡꯗꯣ ꯊꯣꯡꯕ ꯍꯩꯇꯦ. ꯑꯗꯨꯅ ꯏꯃꯥꯅꯁꯨꯅꯦ ꯑꯩꯉꯣꯟꯗꯒꯤ ꯈꯔ ꯈꯔ ꯇꯥꯛꯄꯤ ꯇꯝꯕꯤꯌꯣꯅ ꯍꯥꯏꯕꯗꯣ. ꯑꯗꯨꯗꯨꯅ ꯂꯣꯏꯕꯒ ꯑꯩ ꯀꯧꯔꯛꯎꯀꯣ. ꯊꯥꯗꯣꯏꯁꯨ ꯇꯞꯅ, ꯍꯣꯏ ꯏꯆꯦ. ꯐꯔꯦ ꯐꯔꯦ. ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤꯆꯥꯗꯨ ꯊꯣꯛꯈ꯭ꯔꯦ. ꯊꯥꯗꯣꯏ ꯃꯇꯨꯡꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ. ꯀꯩꯅꯣ ꯏꯆꯦꯒ ꯏꯃꯥꯒꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤꯕꯣ? ꯃꯈꯣꯏꯁꯦ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ. ꯏꯃꯥꯅ ꯃꯔꯣꯜ ꯑꯃ ꯏꯆꯦꯕꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕ, ꯑꯗꯨꯒ ꯑꯩꯅ ꯃꯁꯤ ꯃꯈꯣꯏ ꯇꯥꯗꯗ ꯍꯥꯏꯔꯕꯁꯨ ꯊꯥꯖꯕꯤꯗꯦ. ꯏꯆꯦꯅ ꯃꯔꯣꯜ ꯑꯃ ꯏꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯥꯒꯤ ꯇꯧꯅꯤꯡꯕꯗꯨꯗ ꯇꯧꯗꯨꯅ ꯂꯩꯔꯤ. ꯑꯩ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ, ꯆꯥꯛ ꯊꯣꯡꯕ ꯀꯩꯝꯇ ꯇꯧꯈꯤꯗ꯭ꯔꯦ. ꯆꯤꯟꯕꯥꯜ ꯊꯣꯡꯗꯅ ꯑꯐꯕ ꯁꯥꯔꯤꯕ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯁꯤꯗ ꯑꯃꯠꯇ ꯈꯪꯂꯝꯂꯣꯏꯁꯤꯅꯤꯅꯦ. ꯑꯩꯕꯨ ꯑꯁꯨꯛ ꯍꯟꯊꯅ ꯃꯈꯣꯏꯅ ꯌꯦꯡꯕ. ꯊꯥꯗꯣꯏ ꯄꯦꯟꯗꯅ ꯃꯇꯣꯝꯇ ꯁꯥꯎꯅ ꯁꯣꯟꯖꯔꯝꯃꯤ. ꯑꯁꯨꯝꯅ ꯄꯤꯁꯛ ꯑꯃꯗꯤ ꯊꯣꯏꯕꯤꯆꯥꯅ ꯊꯥꯗꯣꯏꯕꯨ ꯀꯌꯥ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯔꯝꯗꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯁꯨꯅꯤ, ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ. ꯊꯣꯏꯕꯤꯆꯥ ꯑꯃꯗꯤ ꯄꯤꯁꯛ ꯅꯨꯡꯁꯥ ꯁꯥꯕ ꯑꯗꯨꯗ ꯍꯩ ꯆꯥꯗꯨꯅ ꯂꯩ. ꯃꯅꯦꯝ ꯄꯤꯁꯛꯅ, ꯍꯩꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯁꯤꯟꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ. ꯁꯤꯜꯂꯁꯨ ꯍꯥꯎꯇ꯭ꯔꯣ ꯏꯃꯥ? ꯏꯃꯥꯗꯤꯅꯦ ꯑꯁꯤꯟꯕꯁꯦ ꯌꯥꯝꯅ ꯆꯥꯕ ꯉꯝꯗꯦꯅꯦ ꯇꯧꯔꯤꯁꯦ. ꯑꯃ ꯃꯧ ꯑꯇꯣꯝꯕꯤꯁꯦ ꯀꯧꯕꯤꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯏꯃꯥ? ꯀꯔꯤꯒꯤ ꯀꯧꯗꯣꯏꯅꯣ? ꯑꯣꯟꯁꯤꯟꯅꯔꯒ ꯍꯩꯒ ꯆꯥꯃꯤꯟꯅꯕꯒ ꯑꯩ ꯉꯝꯃꯣꯏ. ꯑꯁ ꯑꯩꯈꯣই ꯏꯃꯥꯁꯤꯗꯤꯕ, ꯑꯣ ꯃꯇꯣꯝꯇ ꯃꯥꯏꯅꯅꯦ ꯄꯨꯡꯂꯩꯗ ꯂꯩꯖꯖꯅꯤ. ꯁꯣꯝꯗ ꯊꯥꯗꯣꯏꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ. ꯃꯆꯦꯒ ꯃꯅꯦꯝꯒꯅ ꯍꯩ ꯆꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯑꯩꯉꯣꯟꯗꯒ ꯀꯧꯔꯛꯇꯦꯅꯦ. ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯕꯅꯤ ꯊꯣꯏꯕꯤꯆꯥꯅ. ꯏꯃꯥ, ꯃꯧ ꯑꯇꯣꯝꯕꯤ ꯊꯣꯛꯂꯛꯑꯦ ꯇꯨ. ꯑꯁꯤꯕꯨ ꯀꯧꯗ꯭ꯔꯗꯤ ꯐꯖꯒꯗ꯭ꯔꯣ ꯇꯧꯏꯁꯤꯕꯣ? ꯊꯥꯗꯣꯏꯗꯨ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤ. ꯄꯤꯁꯛꯅ, ꯆꯪꯈ꯭ꯔꯕꯣ? ꯆꯪꯈ꯭ꯔꯦ ꯏꯃꯥ. ꯑꯃꯨꯛ ꯀꯩꯅꯣꯝꯃ ꯈꯜꯂꯝꯗꯅ. ꯑꯣ ꯈꯟꯅꯤꯡꯕ ꯈꯟꯁꯅꯨ, ꯃꯋꯥ ꯂꯧꯗꯦ. ꯑꯗꯣ ꯏꯃꯥ, ꯃꯧ ꯑꯇꯣꯝꯕꯤꯁꯤ ꯋꯥ ꯉꯥꯡꯖꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯃꯕꯨꯛꯇꯤ ꯈꯔ ꯂꯨꯔꯝꯒꯗꯕ ꯃꯥꯜꯂꯤꯀꯣ? ꯂꯨꯗ꯭ꯔꯗꯤ ꯀꯩꯅꯣ? ꯃꯃꯥꯗꯨꯒꯤ ꯃꯆꯥꯅꯕꯨ ꯀꯌꯥꯝ ꯑꯐꯕ ꯑꯣꯏꯗꯣꯏꯅꯣꯅꯦ ꯅꯪꯕꯣ? ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯏꯃꯥ. ꯃꯈꯣꯏꯗꯤꯅꯦ ꯂꯨꯅ ꯇꯧꯔꯨꯕꯒ ꯌꯥꯕ ꯅꯠꯇꯦ. ꯍꯌꯦꯡꯋꯥꯏ ꯏꯊꯛ ꯀꯥꯔꯛꯇꯣꯔꯤꯕꯅꯤ, ꯈꯪꯉꯕ꯭ꯔꯥ? ꯁꯣꯝꯗ ꯊꯥꯗꯣꯏꯗꯤ ꯃꯇꯣꯝꯇ ꯅꯨꯡꯉꯥꯏꯇꯅ ꯂꯩꯖꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯣꯏꯕꯤꯆꯥꯗꯨ ꯅꯥꯔꯝꯃꯤ. ꯃꯄꯨꯔꯣꯏꯕ ꯃꯩꯔꯥꯕꯅ, ꯍꯩꯗꯣ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯃ ꯆꯥꯁꯤꯟꯕ, ꯑꯗꯨꯒꯤꯅꯤ ꯅꯥꯔꯤꯗꯣ. ꯊꯣꯏꯕꯤꯆꯥꯁꯨ ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯟꯅ ꯈꯨꯝꯂꯛꯏ. ꯁꯨꯃꯥꯏꯅ ꯅꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯈꯪꯕ꯭ꯔꯣ? ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣ? ꯍꯩꯗꯣ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯅ ꯆꯥꯡ ꯑꯃꯗ ꯆꯥꯔꯕꯗꯤ ꯐꯩ.
ꯃꯌꯥꯝ ꯑꯃ ꯆꯥꯁꯤꯜꯂꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯅꯥꯕ ꯇꯥꯕ ꯅꯥꯔꯕꯅꯤꯅ ꯅꯁꯥꯗꯣ ꯋꯥꯔꯦꯗꯅ ꯅꯥꯔꯤꯉꯩꯁꯤꯗ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨꯀꯣ ꯃꯅꯦꯝ ꯄꯤꯁꯛꯅ ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯆꯧꯕ ꯅꯪꯅꯅꯦ ꯏꯃꯧꯁꯤꯗ ꯄꯉꯥꯡꯗ ꯉꯥꯡꯉꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯏꯃꯥ ꯌꯥꯝꯅ ꯉꯥꯡꯖꯅꯤꯡꯕꯅꯤ ꯅꯆꯥꯅꯨꯄꯥꯁꯦ ꯅꯠꯇꯦ ꯅꯥꯕꯁꯤꯕꯨ ꯅꯥꯅꯤꯡꯗꯅ ꯅꯥꯔꯤꯕ꯭ꯔꯣ ꯄꯉꯥꯡꯗꯁꯨ ꯉꯥꯡꯒꯅꯨꯀꯣ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯁꯦ ꯏꯃꯥꯅ ꯀꯟꯈꯠꯃꯟꯗꯅ ꯌꯥꯗ꯭ꯔꯕꯅꯤꯀꯣ ꯅꯥꯎ ꯌꯥꯝꯅ ꯆꯥꯎꯔꯕꯅꯤ ꯌꯥꯔꯦ ꯅꯪ ꯂꯧꯕꯨꯛꯇ ꯆꯠꯀꯅꯤ ꯍꯥꯏꯗꯥꯏꯅꯦ ꯆꯠꯂꯣ ꯃꯩꯔꯥꯕꯁꯨ ꯂꯧꯕꯨꯛꯇ ꯆꯠꯈ꯭ꯔꯦ ꯄꯤꯁꯛꯅ ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯗꯨꯅꯅꯦ ꯉꯥꯡꯗꯅ ꯂꯩꯅꯦꯕ ꯅꯨꯄꯤꯗꯧꯅ ꯄꯤꯁꯛ ꯁꯨꯃꯥꯡꯗ ꯐꯤ ꯐꯧꯗꯨꯅ ꯂꯩꯔꯤꯕ ꯊꯥꯗꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯧ ꯑꯇꯣꯝꯕꯤ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯆꯝꯐꯨꯠꯇꯣ ꯈꯔ ꯌꯥꯝ ꯐꯨꯠꯂꯨ ꯅꯆꯦꯁꯦ ꯏꯟꯖꯥꯡ ꯆꯥꯕ ꯌꯥꯔꯔꯣꯏ ꯍꯣꯏ ꯏꯃꯥ ꯏꯃꯥꯅꯦ ꯃꯅꯤꯡꯗ ꯅꯪꯒꯤ ꯍꯤꯗꯥꯛ ꯁꯦꯝꯅꯅꯕ ꯃꯅꯥ ꯃꯁꯤꯡ ꯈꯤꯇ ꯌꯦꯡꯉꯨꯈꯤꯒꯦ ꯌꯦꯡꯉꯣꯏ ꯅꯤꯡꯊꯤꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏ ꯏꯃꯥ ꯄꯤꯁꯛꯇꯨ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯊꯣꯏꯕꯤꯆꯥ ꯊꯥꯗꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯥꯗꯣꯏ ꯀꯩ ꯍꯥꯏꯒꯦ ꯏꯆꯦ ꯏꯁꯤꯡ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕꯗꯣ ꯈꯤꯇ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯍꯣꯏ ꯏꯆꯦ ꯊꯥꯗꯣꯏꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯣꯏꯕꯤꯆꯥ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯏꯈꯥꯒꯤ ꯑꯉꯥꯡ ꯂꯩꯕꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤꯗ ꯃꯃꯥꯡꯗꯗꯤ ꯅꯥꯔꯕꯁꯨ ꯏꯅꯦꯝꯄꯣꯛꯇꯗꯤ ꯀꯔꯝꯅ ꯄꯥꯈꯣꯟ ꯁꯤꯔꯨꯅꯤ ꯏꯄꯨꯔꯣꯏꯕ ꯍꯥꯏꯔ ꯊꯕꯛꯅꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯆꯠꯈꯤꯅꯤ ꯍꯧꯖꯤꯛꯇꯤ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯤꯁꯦ ꯊꯕꯛ ꯍꯥꯏꯔ ꯁꯥꯊꯤꯅ ꯀꯣꯝꯃꯤ ꯊꯥꯗꯣꯏꯁꯨ ꯏꯁꯤꯡ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯏꯆꯦ ꯁꯤꯗ ꯂꯩꯔꯤ ꯌꯥꯔꯦ ꯌꯥꯔꯦ ꯊꯝꯃꯣ ꯑꯗꯣ ꯉꯥꯏꯈꯣ ꯏꯆꯦ ꯋꯥ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯏꯆꯦ ꯆꯥꯛꯇꯣ ꯑꯩꯒꯤ ꯇꯣꯉꯥꯟꯅꯅꯦ ꯆꯐꯨ ꯃꯆꯥꯗꯨꯗ ꯈꯔ ꯄꯦꯠꯇꯛꯅ ꯊꯣꯡꯉꯨ ꯑꯄꯦꯠꯄ ꯆꯥꯅꯤꯡꯉꯤ ꯆꯥꯛ ꯑꯀꯟꯕꯗꯣ ꯑꯩ ꯈꯅꯥꯎꯒ ꯅꯥꯕꯁꯤꯗ ꯌꯣꯠꯄ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯍꯣꯏ ꯏꯆꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯆꯝꯐꯨꯠꯇꯣ ꯐꯨꯠꯄ ꯂꯣꯏꯔꯒ ꯈꯔ ꯄꯨꯊꯣꯔꯛꯎꯀꯣ ꯆꯥꯒꯦ ꯍꯣꯏ ꯏꯆꯦ ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯊꯣꯡꯅꯅꯕ ꯑꯝꯇ ꯇꯧꯔꯨꯈꯤꯒꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯥꯗꯣꯏꯗꯣ ꯆꯪꯈ꯭ꯔꯦ ꯊꯣꯏꯕꯤꯆꯥꯅ ꯏꯁꯥꯒ ꯉꯝꯗꯕꯁꯤꯗ ꯉꯥꯏꯍꯥꯛꯇ ꯑꯗꯨꯝ ꯇꯨꯝꯊꯣꯛꯀꯦꯗ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯊꯥꯗꯣꯏꯁꯨ ꯃꯁꯥ ꯉꯝꯂꯝꯗꯦ ꯑꯗꯨꯒ ꯊꯣꯏꯕꯤꯆꯥꯗꯤ ꯐꯈ꯭ꯔꯕꯅꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨ ꯄꯤꯁꯛ ꯁꯨꯃꯥꯡꯗ ꯅꯥꯄꯤ ꯐꯥꯟꯗꯨꯅ ꯂꯩ ꯊꯣꯏꯕꯤꯆꯥꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯅꯆꯥꯅꯨꯄꯥ ꯑꯅꯤꯁꯨ ꯉꯟꯇꯥꯅ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯆꯥꯛꯁꯨ ꯊꯕꯛ ꯃꯐꯝꯗ ꯆꯥꯔꯛꯑꯅꯤꯅ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯉꯥꯏꯔꯤ ꯑꯗꯨꯅ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤꯔꯦ ꯏꯃꯥ ꯍꯥꯏꯕ ꯏꯃꯧꯕꯨ ꯀꯔꯤ ꯆꯥꯅꯤꯡꯉꯤꯅꯣ ꯆꯥꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯌꯦꯟ ꯑꯣꯏꯅ ꯆꯥꯔꯁꯤ ꯏꯃꯥ ꯍꯣꯏ ꯆꯥꯔꯁꯤ ꯑꯃꯗꯨꯕꯨ ꯆꯥꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯕꯔꯣ ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯃꯥ ꯊꯣꯡꯍꯧꯗ꯭ꯔꯤꯌꯦ ꯃꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤ ꯇꯧꯔꯤꯕ ꯈꯪꯗꯦ ꯏꯃꯥ ꯉꯁꯥꯏ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯕꯗꯒꯤ ꯊꯣꯛꯂꯛꯇꯦ ꯀꯩꯗꯧꯔꯒ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣꯅꯦ ꯇꯨꯝꯗꯨꯅꯒ ꯂꯩꯊꯣꯛꯈ꯭ꯔꯕꯖꯥꯠꯂꯣ ꯈꯪꯗꯦ ꯏꯃꯥ ꯆꯠꯂꯣ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕꯗꯣ ꯅꯪ ꯑꯝꯇ ꯌꯦꯡꯉꯨꯆꯣ ꯆꯠꯂꯣ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯊꯣꯏꯕꯤꯆꯥ ꯊꯥꯗꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯃꯥꯅ ꯆꯪꯉꯛꯄꯗ ꯊꯥꯗꯣꯏꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯥꯗꯣꯏ ꯅꯪꯗꯤ ꯀꯩꯗꯧꯔꯕ ꯃꯇꯝ ꯆꯥꯗꯅ ꯇꯨꯝꯃꯒ ꯂꯩꯔꯗꯤ ꯊꯥꯗꯣꯏꯁꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯇꯨꯅ ꯏꯆꯦ ꯁꯣꯝꯗ ꯏꯃꯥꯅꯗꯤ ꯆꯥꯛ ꯊꯣꯡꯉꯕ꯭ꯔꯥꯅ ꯍꯪꯍꯧꯔꯤ ꯏꯆꯦ ꯑꯩ ꯏꯁꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯕꯅꯤ ꯆꯥꯛꯇꯣ ꯉꯁꯤꯗꯤ ꯑꯩ ꯊꯣꯡꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯉꯁꯤꯗꯤ ꯏꯆꯦꯅ ꯈꯔ ꯊꯣꯡꯕꯤꯔꯣ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ ꯏꯆꯦ ꯀꯣꯛꯁꯨ ꯌꯥꯝ ꯆꯤꯛꯏ ꯏꯁꯥꯁꯦ ꯂꯥꯏꯍꯧ ꯇꯧꯏ ꯁꯥꯁꯨ ꯌꯥꯝꯅ ꯁꯥꯕ ꯑꯗꯒꯤ ꯈꯅꯥꯎꯁꯨ ꯌꯥꯝꯅ ꯅꯥꯕ ꯐꯔꯦ ꯄꯣꯊꯥꯔꯨꯔꯣ ꯑꯗꯨꯗꯤ ꯍꯣꯏ ꯏꯆꯦ ꯊꯣꯏꯕꯤꯆꯥꯗꯣ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯆꯥꯛꯁꯤꯕꯨ ꯑꯩꯅ ꯊꯣꯡꯕ ꯇꯥꯔꯕ ꯇꯧꯏꯁꯤꯕꯣ ꯍꯥꯟꯅ ꯊꯣꯡꯉꯤꯉꯩ ꯃꯇꯝ ꯑꯗꯨꯗꯗꯤ ꯈꯔ ꯐꯩ ꯍꯧꯖꯤꯛꯇꯤ ꯊꯣꯡꯗꯕ ꯀꯨꯏꯔꯕꯅꯤꯅ ꯆꯥꯛ ꯊꯣꯡꯕꯁꯦ ꯌꯥꯝꯅ ꯇꯜꯂꯤꯗ ꯇꯧꯔꯤꯁꯦ ꯊꯣꯏꯕꯤꯆꯥꯗꯣ ꯃꯅꯦꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯄꯤꯁꯛꯅ ꯀꯩꯗꯧꯔꯒ ꯂꯩꯔꯝꯒꯦ ꯏꯃꯥ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯇꯨꯝꯃꯒ ꯂꯩꯔꯝꯃꯦꯕ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯇꯨꯝꯃꯒ ꯂꯩꯕꯒꯤ ꯃꯇꯝꯂꯕ ꯉꯥꯎꯔꯖꯥꯠꯂꯣ
Natraga magisi mi usitribara ima tauge. Ima masangam de chakto ngasidi aina oina thongona hairi. Kari masangam de haiba. Hoi ma kayam kanangam hodage. Thoibicha machin khara thizinaduna. Ima yengbadadi yamna kanna ngamdabadi mandi. Magido tawshinaba mali. Aina chak thongdaba kuibasida chak thongnanaba sinba mali. Is managa adumai tawba yabro. Mabuk phatribani ne magido. Ai tawge yung. Pisakto thadoigi kada changlai. Hey, karigino nang matam jadana tumsilibase. Ai chak lami, chak si thongu lao. Tumbadi onthokna pamkhraba poni. Thadoisu hiblambadagi tapna hogatuna. Ima, ai isase khara nungaiti adugi hipambane. Nasa khajik nungaitabagi su phamungda sum hiptuna leirabadi kamai tawni. Lao, chak si thongu lao. Ima, ai isa khara nungaitri. Chak se ngasidi icheda thonghalo. Aina so haikrabani. Icheda thongu haidana ima. Nangi se naaba malakri bema. Chak thongba tanbagi nasinaba mali. Ima, kaino imana haiduba. Naaba sibu yamna nungaiba dawna. Aina kari amu nasanadoino. Aisu nahan makai adum thonglibadudi. Ima, isa ngamdabagi tawbani. Chak khara thongbagi ai nasinagadaba nade. Isa ngamdrabasu ngasaina hogatuna warabasu wana thabak mayam ama loisillamnibani. Ichena naragana thawai hakchang yauna waba. Aduga aina naragana nasinabani haiba. Asumna michang mikhai naibadi tawrakano ima. Khumba yam haireda. Ngangba yam haireda. Aigi ithaktaga jinga khumbadana. Tanjaduda thoibichase changlaktuna. Kaino thadoi nangna imada hairidubo. Aina ngasaidagi tage haina tabani. Imana khangdadana haijabasida nangna ahal imasida onkhatuna nachin khumidubu karigino. Adugumba thaksi kasi naidabada imada tawgan. Ngasi phawba aina leirakpada. Nongma imagi mafamda chinse hangkatna ngangkhide. Aduga nangna imada adumne hekta haibadubu yabro. Nangna ngasi imada tawribada matung manaw amuk hana tawba yaroi. Haima, masidi mawang amagi mawnin he. Mase ay hainade. Ima thosilao. Asumna thoibicha amadi pisak thokre thadoidu mathwai nungaitana kabli kabli tawraga leihawi. Numit asi makoina thadoida chak chasi haiba phawba haibiramde kaubiramde. Dangi sibu karinjang no. Ima khamina sinba kangsoini. Saga saba sida thokna hawrani ta tawrise. Hoima. Ama sina nai na tawrisibu. Saba yadu jalo. Yani ma nasinabasinabu. Hoini he. Adoima. Chak chabase amase kamai tawse haino. Kaurunu. Aikoi ani khak charaga loire. Chaningaga maina ne thoraga chajajani. Ngamdredana sara mai henjajani. Hoidaima. Ngasai mana imada tawkhriba mawongduga hairuragadine. Kaudabane hena phai. Magi thokpa mamaina chajajani. Aduni. Asumna makoi ani chak adu chathoklammi thadoi kaudana. Numidangi matamni salai magi nupigi manakta changaktuna. Thadoi, nangbu nasadubu khara pharabo. Thadoi su tapna khumlai. Kaya phaba oidrida makoi tada. Tapna pharakanida. Ado makoi tada ai kainomta haige ba. Kai haige haibanu hayu. Ai nongmani nidi ipamda leiruge. Kaidorage. Kaisu tawde som leiruge tawbani. Yumda su chataba kuiri. Isaga ngamdabasida nongmani nida yumda leiruge tawbani. Salaido ngai hak khandun. Hoi. Hayengdo ai thinbirage. Thadoi su harau jana. Hoi. Patharo pa adudi aisu thabakara loisiluki. Asumna mathangi numitta thadoi bu mapamda salaina thinbi kirami. Thoibi chana. Mawa tombi se chakrabanina. Thabak mayam se aingonda loina tahawrani ni tawrisi. Onthokna tankreda. Hana oirabadi phai. Haujikti kariginu khangde. Tanbase sum henjile. Manempi saksu murum sonduna thoklai. Hana dagine kharaga nusidringai sida. Henna nusidanaba thabak ngaktani tawthoraklibase. Ima. Kaidawre.
ꯃꯧ ꯑꯇꯣꯝꯕꯤꯅ ꯇꯧꯔꯤꯗꯣ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯍꯦꯟꯃꯟꯗ꯭ꯔꯕ? ꯑꯗꯨꯒꯤꯅꯤꯅꯦ ꯏꯃꯥꯅ ꯍꯧꯖꯤꯛ ꯁꯥꯎꯗꯨꯅ ꯉꯥꯡꯉꯝꯃꯤꯕꯁꯦ꯫ ꯅꯠꯇꯦ ꯏꯃꯥ, ꯈꯤꯇꯪ ꯅꯥꯕꯒꯤꯕꯨ ꯃꯄꯥꯝꯗ ꯆꯠꯄ ꯍꯧꯅꯕ꯭ꯔꯣ? ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯑꯗꯨꯝ ꯐꯈꯤꯒꯗꯕ ꯂꯩꯔꯦ꯫ ꯅꯥꯕꯕꯨ ꯈꯨꯗꯛꯇ ꯍꯦꯛꯇ ꯐꯕꯗꯧꯅ꯫ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯥꯔꯛꯂꯤꯕꯁꯦ ꯅꯣꯡꯃꯗ ꯏꯄꯥꯝꯗ ꯆꯠꯆꯔꯛꯇꯦ꯫ ꯄꯤꯁꯛꯅ ꯁꯥꯎꯅ ꯃꯣꯟ ꯍꯥꯏꯅꯔꯗꯅ ꯃꯁꯛꯇꯨꯒ ꯐꯔꯣꯏꯌꯦ, ꯃꯧꯅꯤꯅꯅꯦ ꯃꯕꯨꯛ ꯏꯔꯨ ꯍꯦꯛ ꯂꯨꯔꯗꯅ꯫ ꯑꯗꯨꯅꯦ ꯏꯃꯥ, ꯍꯥꯏꯅꯤꯡꯕ ꯋꯥꯁꯦ ꯍꯥꯏꯔꯣꯏꯕ, ꯃꯋꯥꯗꯗꯤ ꯄꯥꯎ ꯖꯥꯠ ꯖꯥꯠꯅꯦ ꯇꯝꯁꯤꯜꯂꯝꯗꯣꯏꯁꯦ꯫ ꯏꯃꯥꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯗꯨꯅꯤ, ꯐꯒꯗꯕ ꯃꯧ ꯅꯠꯇꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯩꯔꯥꯕꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯃꯥ ꯄꯤꯁꯛꯅ ꯏꯕꯨꯡ ꯑꯆꯧꯕ, ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯏꯃꯥ, ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯣꯛꯎꯈꯤꯕ꯫ ꯃꯩꯔꯥꯕ ꯃꯈꯥ ꯇꯥꯗꯨꯅ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ, ꯌꯨꯝꯒꯤ ꯏꯃꯥꯗꯣ ꯉꯔꯥꯡ ꯊꯦꯡꯅꯩ, ꯉꯁꯤ ꯂꯥꯛꯀꯅꯤꯅ ꯍꯥꯏꯕꯅꯤ꯫ ꯊꯣꯏꯕꯤꯆꯥꯅ ꯑꯗꯨꯒ ꯉꯔꯥꯡꯅ ꯍꯥꯏꯗꯕ? ꯀꯥꯎꯔꯤꯕꯅꯤꯅꯦ ꯍꯥꯏꯕ꯫ ꯀꯥꯎꯅꯤ ꯇꯥ ꯃꯩꯔꯥꯕꯗꯤ, ꯀꯔꯤ ꯋꯥꯈꯜꯗꯕꯨ ꯂꯩꯗꯅ ꯀꯥꯎꯔꯤꯅꯣ ꯈꯪꯗꯦ꯫ ꯑꯗꯣ ꯑꯩꯁꯨ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯅ, ꯆꯥꯛ ꯍꯥꯞꯄꯣ ꯁꯤꯗ, ꯆꯥꯛ ಚಾನನꯕ ꯑꯩꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯄꯤꯁꯛꯅ ꯑꯗꯨꯗꯤꯅꯦ ꯅꯪꯅ ꯆꯪꯉꯛꯄꯗ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯔꯛꯎ꯫ ꯍꯣꯏꯃ꯫ ꯑꯁꯨꯝꯅ ꯃꯩꯔꯥꯕꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯊꯣꯏꯕꯤꯆꯥꯒꯤ ꯃꯅꯥꯛꯇ ꯑꯄꯣꯛꯄꯤ ꯃꯃꯥ ꯂꯦꯝꯕꯤꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛꯁꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯦꯝꯕꯤꯅ ꯂꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯊꯣꯏꯕꯤꯆꯥꯅ ꯀꯩꯅꯣ ꯏꯃꯥ, ꯆꯠꯂꯒꯦ ꯍꯥꯏꯔꯣ? ꯏꯃꯥ ꯆꯠꯅꯅꯕ ꯇꯧꯔꯒꯦ꯫ ꯀꯩꯅꯣ ꯉꯥꯏꯍꯥꯛ ꯂꯩꯕ ꯌꯥꯔꯤ, ꯏꯪꯊꯔꯒ ꯍꯜꯂꯨ꯫ ꯑꯗꯨꯕꯨꯗꯤ ꯌꯥꯏꯅꯦ, ꯑꯗꯨꯗ ꯌꯨꯝꯗ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯤꯕꯅꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯁ, ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯕꯨ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯏꯅꯝꯃꯗꯤ ꯎꯗꯦ, ꯀꯗꯣꯝ ꯊꯣꯛꯈ꯭ꯔꯦ? ꯏꯪꯈꯣꯜꯗ ꯄꯣꯠ ꯆꯩ ꯍꯦꯛꯄ ꯊꯣꯛꯈꯤꯕꯅꯦ ꯏꯃꯥ꯫ ꯍꯟꯕꯗ ꯍꯥꯞꯅꯅꯕꯅꯦ ꯍꯥꯏꯗꯅ ꯏꯃꯥꯒꯤ꯫ ꯍꯥꯞꯇ꯭ꯔꯕꯁꯨ ꯌꯥꯔꯕꯁꯤꯗ, ꯈꯔ ꯄꯨꯈꯣ ꯏꯃꯥ꯫ ꯑꯗꯣ ꯉꯥꯏꯈꯣꯅꯦ, ꯏꯆꯥꯕꯨ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯊꯣꯏꯕꯤꯆꯥ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯕꯩ ꯋꯥꯗꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗ ꯏꯃꯥ꯫ ꯏꯆꯥꯅꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕꯗꯤ ꯌꯥꯔꯦ꯫ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯅ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ, ꯃꯆꯥꯒꯨꯝꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯌꯦ ꯏꯃꯥ꯫ ꯍꯣꯏꯅꯦ, ꯏꯃꯥꯅ ꯌꯦꯡꯕꯗꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕ ꯃꯥꯜꯂꯤ꯫ ꯌꯥꯝꯅ ꯐꯔꯕꯅꯤ ꯅꯅꯦꯝꯄꯣꯛꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯤꯕꯗꯣ꯫ ꯏꯆꯥꯗꯤꯅꯦ ꯃꯔꯥꯏꯕꯛ ꯐꯕ ꯆꯤꯡꯉꯤꯕꯅꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯃꯃꯥ ꯂꯦꯝꯕꯤ ꯃꯈꯥ ꯇꯥꯗꯨꯅ ꯑꯗꯣ ꯉꯥꯏꯈꯣ, ꯅꯈꯣꯏꯒꯤ ꯃꯧ ꯑꯇꯣꯝꯕꯤꯗꯨꯗꯤ ꯀꯝꯗꯧꯏ, ꯐꯕ꯭ꯔꯥ? ꯏꯃꯥꯗꯤ ꯉꯁꯤꯁꯨ ꯊꯦꯡꯅꯗ꯭ꯔꯦ, ꯃꯄꯥꯝꯗ ꯆꯠꯈꯤ ꯍꯥꯏꯗꯅ꯫ ꯏꯃꯥ, ꯑꯩꯁꯨ ꯐꯩ ꯍꯥꯏꯗꯣꯏꯔꯥ ꯐꯠꯇꯦ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ꯫ ꯃꯥꯗꯣ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯅꯗꯤ ꯁꯨꯛꯌꯥ ꯌꯥꯗꯦ, ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯃꯥ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯑꯩ ꯀꯌꯥ ꯌꯥꯎꯗ꯭ꯔꯦ, ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯤ꯫ ꯀꯌꯥꯕꯨ ꯅꯠꯇ꯭ꯔꯦꯗ, ꯁꯨꯛꯇꯧ ꯇꯧꯗ꯭ꯔꯦ, ꯑꯗꯨꯝ ꯄꯣꯊꯥꯔꯒ ꯂꯩꯔꯦ ꯏꯃꯥ꯫ ꯑꯩꯗꯤ ꯑꯗꯨꯝ ꯂꯩꯔꯤ, ꯃꯥꯅ ꯂꯣꯏ ꯇꯧꯔꯤ꯫ ꯏꯅꯦꯝꯄꯣꯛꯅꯁꯨ ꯀꯩꯁꯨ ꯍꯥꯏꯗꯦ ꯑꯩꯉꯣꯟꯗ, ꯃꯆꯥꯅꯨꯄꯤꯒꯨꯝꯅ ꯑꯗꯨꯝ ꯂꯨꯅ ꯇꯧꯏ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯑꯩ ꯌꯥꯝ ꯀꯣꯝꯃꯦꯗ꯫ ꯃꯗꯨꯅꯤ, ꯅꯅꯦꯝꯄꯣꯛꯅ ꯂꯨꯅ ꯇꯧꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ꯫ ꯃꯧ ꯑꯇꯣꯝꯕꯤꯗꯨꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯅꯤ꯫ ꯁꯥꯎꯅꯤꯡꯉꯝꯒꯅꯤ ꯏꯃꯥ, ꯑꯗꯣ ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯑꯣ, ꯉꯥꯡꯗꯕ ꯃꯤꯅ ꯍꯦꯟꯅ ꯁꯥꯊꯤꯕꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯏꯃꯥ꯫ ꯂꯦꯝꯕꯤ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯁꯤꯅ ꯅꯥꯀꯟ ꯑꯃꯗ ꯊꯝꯃꯒ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ꯫ ꯀꯩꯅꯣ ꯏꯃꯥ? ꯅꯪꯕꯨ ꯌꯨꯝ ꯄꯥꯟꯕꯗꯤ ꯐꯅ ꯀꯨꯏꯔꯦ, ꯑꯉꯥꯡꯒꯤ ꯋꯥꯐꯝꯁꯤꯅ ꯀꯃꯥꯏ ꯇꯧꯕꯅꯣ? ꯏꯃꯥ, ꯑꯩꯁꯨ ꯈꯜꯂꯝꯃꯤꯕꯅꯤ, ꯁꯨꯝ ꯀꯨꯏꯁꯜꯂꯛꯄꯁꯤꯗ꯫ ꯈꯟꯕꯗꯨꯅ ꯌꯥꯔꯣꯏ, ꯊꯋꯥ ꯁꯥꯗꯕ ꯇꯧꯒꯅꯨ꯫ ꯀꯨꯏꯔꯕꯅꯤ ꯅꯈꯣꯏꯅ ꯌꯨꯝ ꯄꯥꯜꯂꯤꯅꯦ ꯍꯥꯏꯗꯅ꯫ ꯏꯆꯥ ꯌꯥꯎꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯊꯋꯥ ꯁꯥꯗꯅ ꯄꯪꯂꯩꯗ ꯂꯩꯊꯣꯛꯀꯅꯨ꯫ ꯃꯩꯔꯥꯕꯒ ꯐꯖꯅ ꯇꯥꯟꯅꯗꯨꯅ ꯑꯃꯥꯏꯕꯤ ꯑꯃ ꯇꯥꯟꯅꯔꯒ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯅꯕ ꯇꯧ꯫ ꯑꯗꯨꯒꯅꯦ ꯂꯥꯏꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯈꯨꯔꯨꯝꯖꯒꯗꯕꯅꯤ꯫ ꯍꯣꯏ ꯃꯥ꯫ ꯋꯥꯈꯜ ꯈꯜꯂꯨ, ꯄꯪꯒꯅꯨꯅꯦ ꯅꯪꯕꯣ꯫ ꯅꯪ ꯍꯧꯖꯤꯛ ꯅꯅꯦꯝꯄꯣꯛꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯔꯤꯕꯁꯦ, ꯅꯆꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯅꯨꯡꯁꯤꯔꯝꯕ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅꯃꯛ ꯃꯥꯡꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯍꯣꯏ ꯃꯥ, ꯑꯩ ꯍꯣꯔꯦꯟ ꯅꯌꯥ ꯅꯨꯄꯥꯒ ꯇꯥꯟꯅꯔꯒꯦ꯫ ꯃꯗꯨ ꯃꯔꯨꯅꯤꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ꯫ ꯍꯣꯏ ꯃꯥ꯫ ꯑꯗꯣꯏꯒꯤ ꯃꯄꯥꯝꯗꯅ ꯀꯝꯗꯧꯔꯤ ꯃꯃꯥ ꯊꯥꯔꯤꯛꯅ? ꯏꯆꯥꯕꯨ ꯅꯁꯥꯗꯨꯕꯨ ꯈꯔ ꯐꯔꯕꯣ? ꯍꯣꯏ ꯃꯥ, ꯈꯤꯇꯪꯗꯤ ꯐꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯏꯆꯥꯅꯕꯨ ꯈꯔ ꯐꯔꯗꯤ꯫ ꯏꯆꯥ ꯅꯥꯕꯁꯤꯗꯅꯦ ꯏꯃꯥꯗꯤ ꯄꯥꯈꯠꯂꯨꯔꯕꯅꯤ꯫ ꯊꯥꯗꯣꯏꯅ ꯑꯗꯣ ꯏꯃꯥ, ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯄꯥꯛꯅ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ? ꯅꯆꯥꯕꯨ ꯎꯅꯤꯡꯕꯒ ꯑꯝꯇ ꯐꯥꯎꯗ꯭ꯔꯕꯣ? ꯀꯔꯤꯒꯤ ꯐꯥꯎꯗꯕꯅꯣ? ꯏꯆꯥ ꯎꯅꯤꯡꯕꯅ ꯏꯃꯥꯗꯤꯅꯦ ꯉꯥꯎꯔꯤꯕꯖꯥꯠꯅꯤ꯫
ꯑꯗꯨꯒ ꯀꯔꯤꯒꯤ ꯂꯥꯛꯇ꯭ꯔꯤꯕ ꯏꯃꯥ? ꯅꯈꯣꯏ ꯅꯅꯦꯝꯄꯣꯛꯇꯣ ꯃꯁꯛ ꯌꯦꯡꯅꯤꯡꯗꯕ ꯑꯗꯨꯒꯤꯅꯤ. ꯑꯁ ꯏꯃꯥꯁꯤꯗꯤꯕ. ꯑꯗꯣ ꯉꯥꯏꯈꯣ. ꯅꯅꯦꯝꯄꯣꯛꯅ ꯏꯆꯥꯕꯨ ꯂꯨꯅ ꯇꯧꯕ꯭ꯔꯥ? ꯏꯌꯥ ꯅꯨꯄꯥꯅꯕꯨꯗꯤ ꯂꯨꯅ ꯇꯧꯏ ꯍꯥꯏꯕ ꯏꯃꯥꯁꯨ ꯈꯪꯏ. ꯊꯥꯗꯣꯏ ꯁꯨꯛꯊꯗꯨꯅ, ꯏꯃꯥ, ꯑꯩꯁꯨ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯍꯩꯃꯥ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯉꯁꯤ ꯐꯥꯎꯕ ꯏꯅꯦꯝꯄꯣꯛꯀꯤ ꯃꯤꯅꯨꯡꯁꯤꯒ ꯑꯝꯇ ꯐꯪꯗ꯭ꯔꯤꯌꯦ ꯏꯃꯥ. ꯀꯔꯤꯅꯣꯅꯦ ꯏꯆꯥꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯅꯦꯝꯄꯣꯛꯅ ꯏꯆꯥꯗ ꯊꯤꯅ ꯇꯧꯕ꯭ꯔꯣ? ꯍꯣꯏ ꯏꯃꯥ, ꯏꯅꯦꯝꯄꯣꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯦ. ꯍꯦꯛ ꯂꯨꯍꯣꯡꯕꯗꯒꯤ ꯍꯧꯔꯒ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯌꯦꯡꯁꯤꯜꯂꯦ. ꯅꯣꯡꯃꯇ ꯁꯤꯃ ꯐꯩ, ꯁꯤꯃ ꯌꯥꯅꯤꯡꯉꯦ ꯍꯥꯏꯗꯦ. ꯑꯩꯅ ꯐꯅ ꯆꯨꯝꯅ ꯇꯧꯔꯕꯁꯨ ꯑꯔꯥꯟꯕ ꯑꯗꯨꯝ ꯇꯥꯍꯜꯂꯤ. ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯐꯥꯎꯕ ꯅꯣꯡꯃꯇ ꯍꯥꯎꯏ ꯍꯥꯏꯗꯦ. ꯐꯅ ꯍꯥꯎꯅ ꯊꯣꯡꯂꯕꯁꯨ ꯏꯆꯦꯒ ꯑꯩꯒ ꯆꯥꯡꯗꯝꯅꯗꯨꯅ ꯑꯩꯕꯨ ꯍꯩꯇꯦ ꯍꯥꯏꯅ ꯏꯀꯥꯏꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝ ꯄꯤ. ꯑꯩꯒꯤ ꯃꯥꯡꯗ ꯏꯆꯦꯕꯨꯅ ꯑꯗꯨꯝ ꯊꯥꯒꯠꯂꯒ ꯑꯩꯕꯨꯅ ꯑꯗꯨꯝ ꯁꯤꯗꯩ. ꯅꯥꯔꯕꯁꯨ ꯉꯥꯏ. ꯏꯆꯦꯅ ꯅꯥꯔꯒꯗꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯩ. ꯑꯗꯨꯒ ꯑꯩꯅ ꯅꯥꯔꯒꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯗꯦ. ꯅꯥꯁꯟꯅꯕꯅꯤ ꯍꯥꯏ. ꯀꯩꯅꯣꯝꯃ ꯆꯥꯔꯕꯁꯨ, ꯊꯕꯛ ꯑꯃ ꯆꯠꯂꯕꯁꯨ ꯑꯩꯕꯨ ꯑꯗꯨꯝ ꯇꯣꯉꯥꯟꯅ ꯇꯥꯍꯜꯂꯤ. ꯅꯣꯡꯃꯇ ꯑꯩ ꯍꯧꯗꯦ. ꯏꯆꯦꯒ ꯏꯃꯥꯒ ꯑꯗꯨꯝ ꯍꯧꯅꯗꯨꯅ ꯑꯩꯕꯨꯅ ꯑꯗꯨꯝ ꯇꯣꯉꯥꯟ ꯇꯥꯍꯜꯂꯤ. ꯀꯩꯅꯣꯝꯃ ꯆꯥꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤ ꯍꯧꯅꯗꯨꯅ ꯑꯗꯨꯝ ꯆꯥꯏ. ꯑꯩꯕꯨꯅ ꯀꯧꯗꯦ. ꯀꯔꯤ ꯃꯑꯣꯡꯅꯣ ꯃꯥꯒꯤꯗꯨꯗꯤ? ꯃꯧ ꯑꯅꯤꯗꯕꯨ ꯑꯗꯨꯝꯅ ꯇꯣꯉꯥꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯍꯧꯅꯕ꯭ꯔꯣ? ꯃꯃꯧ ꯆꯞ ꯃꯥꯟꯅꯩ. ꯑꯗꯨꯝꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯗꯨꯗꯤ ꯐꯠꯇꯦꯗꯅ. ꯈꯪꯗꯦ ꯏꯃꯥ. ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯑꯀꯥꯏꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕꯁꯨ ꯅꯠꯇꯦ. ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯤꯕꯁꯦ. ꯃꯥꯒꯤꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯅꯗ꯭ꯔꯒ ꯅꯪꯉꯣꯟꯗ ꯑꯣꯠꯂꯤꯕꯅꯤꯅꯦ. ꯑꯗꯨꯅꯦ ꯏꯃꯥ, ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯀꯤ ꯃꯇꯧꯁꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ. ꯃꯥꯅ ꯑꯗꯨꯝꯅ ꯑꯩꯒꯤ ꯏꯆꯥꯗ ꯇꯧꯕꯗꯤ ꯌꯥꯔꯣꯏ. ꯈꯪꯅꯤꯗꯅ ꯏꯃꯥ ꯂꯥꯛꯑꯒ ꯋꯥꯔꯤ ꯁꯥꯒꯦ. ꯑꯗꯨꯁꯨ ꯑꯩꯅ ꯏꯄꯥꯝꯗ ꯄꯥꯎ ꯌꯥꯝꯅ ꯇꯝꯕꯤ ꯑꯃꯨꯛ ꯇꯥꯍꯟꯗꯣꯏꯅꯦ ꯃꯣꯏꯅ. ꯇꯥꯅꯤꯡ ꯇꯥꯁꯅꯨ. ꯃꯈꯣꯏꯒꯤ ꯃꯑꯣꯡꯗꯨꯗꯤꯅꯦ ꯋꯥꯔꯤ ꯁꯥꯗꯕ ꯌꯥꯔꯣꯏ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤꯕꯨ ꯏꯃꯥꯗꯅ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯤꯕ? ꯏꯃꯥ, ꯑꯩꯁꯨ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯁꯤꯒꯨꯝꯕꯁꯦ ꯍꯥꯏꯗꯅꯕ ꯍꯣꯠꯅꯕꯅꯤ. ꯃꯗꯨ ꯌꯥꯗꯦ. ꯐꯠꯇꯕ ꯋꯥꯗꯨꯗꯤ ꯏꯃꯥꯗ ꯁꯦꯡꯅ ꯁꯦꯡꯅ ꯇꯝꯒꯗꯕꯅꯤ. ꯃꯁꯤꯒꯤ ꯋꯥꯁꯦ ꯁꯂꯥꯏꯗꯤ ꯈꯪꯕ꯭ꯔꯥ? ꯈꯪꯗꯕꯅꯤ ꯏꯃꯥ. ꯀꯔꯤꯒꯤ ꯈꯪꯗ꯭ꯔꯤꯕ? ꯅꯪꯕꯨ ꯃꯉꯣꯟꯗꯁꯨ ꯈꯔ ꯍꯥꯏꯗꯨꯅ ꯈꯪꯍꯟꯒꯗꯕꯅꯤꯅꯦ. ꯃꯁꯤꯗꯤꯅꯦ ꯄꯥꯎ ꯇꯝꯕ ꯆꯤꯡꯗꯦ. ꯑꯐ ꯐꯠꯇ ꯈꯪꯍꯟꯒꯗꯕꯅꯤ. ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯏꯆꯥꯅꯅꯦ ꯑꯔꯥꯟꯕ ꯇꯥꯒꯗꯧꯔꯤꯕꯅꯤ. ꯏꯃꯥ, ꯑꯩꯁꯨ ꯍꯥꯏꯕꯗꯤ ꯍꯧꯔꯝꯃꯕꯅꯤ. ꯑꯗꯨꯗ ꯃꯥꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯊꯥꯖꯗꯕꯗꯨꯗ ꯑꯩꯁꯨ ꯃꯈꯥ ꯇꯥꯅ ꯀꯩꯝꯇ ꯍꯥꯏꯈꯤꯗ꯭ꯔꯦ. ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯈꯥꯡꯕ ꯀꯜꯂꯤꯗ. ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯅꯇꯣꯝꯇ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯤꯅꯦ. ꯈꯪꯗꯦꯗ ꯏꯃꯥ. ꯏꯆꯦꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯏꯃꯥꯅ ꯍꯨꯟꯗꯨꯅ ꯍꯥꯏꯕꯗꯣ ꯃꯧ ꯃꯁꯦꯟ ꯀꯧꯕꯅꯤꯅ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯅꯦꯝꯄꯣꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ, ꯏꯆꯦꯕꯨꯅ ꯏꯅꯦꯝꯄꯣꯛꯅ ꯂꯨꯅ ꯇꯧꯕ. ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯦ ꯏꯆꯦꯅ ꯂꯧꯔꯒ ꯂꯩꯔꯤ. ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯏꯆꯦꯅ ꯇꯧꯈꯤꯗ꯭ꯔꯤ. ꯆꯥꯛ ꯊꯣꯡꯕꯗꯒꯤ ꯀꯣꯟ ꯐꯦꯡꯕꯗꯒꯤ ꯍꯧꯔꯒ ꯑꯩꯅ ꯉꯥꯛꯇꯅꯦ ꯇꯧꯔꯤꯕꯁꯦ. ꯀꯩꯝꯇ ꯌꯥꯎꯗꯦ. ꯇꯨꯝꯕꯒ ꯆꯥꯕꯒ. ꯑꯗꯨꯒ ꯑꯩꯉꯣꯟꯗꯅ ꯍꯩꯄꯥ ꯁꯥꯗꯨꯅ ꯑꯩꯕꯨ ꯃꯈꯥꯒꯤ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯣꯟ ꯇꯥꯕ ꯃꯈꯩ ꯁꯤꯖꯤꯟꯅꯗꯣꯏꯕ. ꯑꯩꯁꯨ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯋꯥ ꯉꯥꯡꯗꯦ. ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ. ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯏꯆꯦꯁꯨ ꯌꯥꯎꯔꯕꯅꯤ ꯑꯩꯕꯨ ꯂꯥꯛꯅꯕ. ꯏꯆꯦꯁꯨ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ. ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯔꯦꯝꯅꯔꯤꯕꯅꯤ. ꯅꯠꯇꯦ, ꯃꯅꯦꯝ ꯑꯣꯏꯕꯤ ꯃꯥꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯁꯨ ꯃꯍꯥꯛꯇꯤ ꯇꯥꯕ ꯌꯥꯏꯗꯅ. ꯏꯃꯥ, ꯏꯅꯦꯝꯄꯣꯛꯅ ꯌꯥꯔꯕꯅꯤ ꯍꯥꯏꯗꯅ ꯃꯥꯗꯤ ꯃꯨꯛꯇꯅ ꯂꯩꯈ꯭ꯔꯦ. ꯏꯆꯥꯗꯤ ꯌꯨꯝꯗꯨꯗ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯩꯔꯝꯂꯦꯗ. ꯅꯥꯕꯁꯤ ꯐꯥꯎꯕ ꯅꯥꯁꯤꯟꯅꯩ ꯍꯥꯏꯗꯨꯅ ꯁꯤꯗ ꯂꯥꯛꯑꯒ ꯂꯩꯔꯤꯕꯁꯤꯅꯤ ꯏꯃꯥ. ꯏꯆꯥꯒꯤ ꯌꯨꯝꯕꯥꯟꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ. ꯀꯩꯅꯣꯝꯃ ꯈꯟꯅꯕꯅ ꯐꯒꯅꯤ. ꯈꯪꯗꯦ ꯏꯃꯥ, ꯑꯩ ꯈꯜꯂꯨꯔꯒ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤ. ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒ ꯑꯃꯠꯇ ꯍꯟꯅꯤꯡꯗ꯭ꯔꯦ. ꯅꯈꯣꯏ ꯅꯅꯦꯝꯄꯣꯛꯇꯣ ꯏꯃꯥꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ. ꯁꯂꯥꯏꯒꯤ ꯃꯐꯝꯗ ꯈꯪꯍꯟꯕ ꯑꯃꯁꯨ ꯃꯔꯨ ꯑꯣꯏ. ꯃꯃꯧ ꯅꯨꯄꯤ ꯑꯃꯗꯕꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯍꯥꯏꯅꯕ ꯉꯥꯡꯅꯕꯗ ꯌꯥꯗ꯭ꯔꯒꯅ ꯇꯣꯉꯥꯟꯅ ꯀꯣꯛ ꯆꯥꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯏꯆꯥꯁꯤꯗꯤ. ꯃꯈꯣꯏꯅ ꯁꯨꯝ ꯍꯦꯟꯖꯤꯟꯗꯨꯅꯅꯦ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ. ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯁꯦ. ꯑꯩ ꯆꯥꯛ ꯂꯥꯝꯃꯦꯕ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯄꯤꯁꯛꯇꯨ ꯀꯩꯊꯦꯜꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯕ ꯊꯣꯔꯛꯂꯝꯃꯤ. ꯃꯗꯨꯗ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯇꯣꯝꯕꯤꯗꯨ ꯊꯦꯡꯅꯗꯨꯅ, ꯄꯤꯁꯛ! ꯍꯩꯃꯥ, ꯏꯆꯦ ꯇꯣꯝꯕꯤ,
ꯅꯪ ꯊꯦꯡꯅꯕ ꯌꯥꯝ ꯐꯔꯦꯅꯦꯍꯦ, ꯑꯩꯁꯦ ꯅꯣꯏꯗ ꯂꯥꯛꯀꯦꯗꯅ ꯇꯧꯔꯝꯃꯤꯕꯅꯤ꯫ ꯀꯔꯤ ꯂꯩꯔꯒꯦ ꯏꯆꯦ? ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯍꯌꯦꯡꯒꯤ ꯃꯊꯪꯁꯦ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯒꯤ ꯃꯉꯥꯅꯤ ꯁꯣꯟꯕꯗꯣ ꯇꯥꯔꯦ, ꯉꯟꯇꯥꯅ ꯂꯥꯛꯀꯗꯕꯅꯤꯀꯣ꯫ ꯍꯩꯃꯥ, ꯏꯆꯦ, ꯑꯉꯥꯡ ꯎꯅꯔꯕꯣꯏꯔꯦ? ꯎꯅꯔꯦ, ꯏꯁꯨ ꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ꯫ ꯑꯁ, ꯏꯆꯦꯗꯤ ꯅꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯔꯦ꯫ ꯑꯁ, ꯄꯤꯁꯛ ꯅꯪꯕꯨꯅꯦ, ꯏꯁꯨꯗꯣ ꯅꯨꯡꯁꯤꯕꯅ ꯀꯔꯤꯗ ꯍꯥꯏꯔꯨꯅꯤ? ꯏꯁꯨꯕꯨ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯆꯦ? ꯉꯥꯏꯈꯣꯅꯦꯍꯦ, ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯗꯨꯕꯨ ꯃꯆꯥ ꯌꯥꯎꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯎꯗ꯭ꯔꯤꯕꯔꯣ? ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦꯌꯦ ꯏꯆꯦ꯫ ꯀꯩꯅꯣꯅꯦꯍꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯁꯨ ꯏꯁꯨꯗꯣ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ ꯇꯧꯔꯤꯁꯦ ꯏꯆꯦ꯫ ꯑꯗꯨꯅꯤꯅꯦꯍꯦ, ꯃꯧ ꯑꯇꯣꯝꯕꯤꯗꯨꯅ ꯈꯔ ꯅꯧꯔꯤ, ꯃꯧ ꯑꯍꯟꯗꯨꯗꯤ ꯄꯣꯛꯄ ꯌꯥꯔꯦꯗꯅ ꯀꯨꯏꯔꯦ꯫ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗꯒꯤ ꯃꯥꯅꯕꯨ ꯌꯥꯝꯅ ꯍꯥꯟꯅ ꯃꯌꯨꯝ ꯄꯥꯜꯂꯛꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯉꯥꯡ ꯌꯥꯎꯕꯒꯤ ꯃꯃꯤ ꯎꯗ꯭ꯔꯤ ꯍꯥꯏꯔꯤꯁꯤꯕꯨ ꯌꯥꯝꯅ ꯀꯨꯏꯔꯦꯅꯦ ꯄꯤꯁꯛ ꯅꯪꯕꯣ꯫ ꯄꯤꯁꯛꯁꯨ ꯃꯥꯏꯊꯣꯡ ꯑꯗꯨ ꯁꯨꯛꯅ꯫ ꯑꯗꯨꯅꯦ ꯏꯆꯦ, ꯀꯃꯥꯏ ꯇꯧꯕꯅꯣ ꯈꯪꯗꯦ꯫ ꯌꯦꯡꯉꯣꯏ ꯄꯤꯁꯛ, ꯀꯨꯏꯃꯜꯂꯤ, ꯑꯉꯥꯡ ꯌꯥꯎꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯅꯅꯦ, ꯀꯩꯅꯣ ꯇꯥꯟꯅꯕ ꯌꯥꯕ ꯂꯥꯏ ꯇꯤꯟ ꯇꯥꯟꯅꯗꯨꯅ ꯑꯝꯇ ꯌꯦꯡꯊꯣꯛꯎ꯫ ꯍꯣꯏ ꯏꯆꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯅ ꯀꯔꯤꯝꯇꯁꯨ ꯊꯧꯁꯥꯗꯅ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯟꯅ ꯅꯪꯁꯨꯅꯦ ꯅꯁꯨ ꯎꯕ ꯌꯥꯔꯕꯅꯤꯅꯦ꯫ ꯍꯣꯏ ꯏꯆꯦ, ꯑꯩꯅꯦ ꯏꯆꯥ ꯏꯃꯧꯁꯤꯡꯗ ꯑꯝꯇ ꯇꯥꯟꯅꯈꯤꯒꯦ꯫ ꯑꯗꯨꯅꯤ, ꯐꯖꯅ ꯇꯥꯟꯅꯧꯀꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯑꯁꯨꯝꯅ ꯄꯤꯁꯛꯇꯣ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯇꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯊꯥ ꯁꯥꯅ ꯐꯝꯗꯨꯅ ꯂꯩ, ꯃꯇꯣꯝꯇꯁꯨ ꯈꯟꯖꯔꯝꯃꯤ꯫ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩꯕꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯑꯩꯒꯤ ꯏꯃꯧ ꯑꯍꯜꯅ ꯃꯌꯨꯝ ꯄꯥꯜꯂꯛꯂꯤꯕꯁꯤ ꯐꯅꯗꯤ ꯀꯨꯏꯔꯦꯁꯦ꯫ ꯃꯉꯣꯟꯗꯒꯤ ꯀꯣꯟꯅ ꯃꯌꯨꯝ ꯄꯥꯜꯂꯛꯄ ꯃꯧ ꯐꯥꯎꯕ ꯃꯆꯥ 2-3 ꯁꯨꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯎꯕ ꯉꯝꯗꯕ, ꯅꯠꯇꯦ, ꯎꯕ ꯉꯝꯂꯔꯣꯏꯗꯕ ꯖꯥꯠꯂꯥ? ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯁꯨ ꯂꯣꯏꯅ ꯎꯅꯈ꯭ꯔꯦ, ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯜꯂꯨꯔꯒ ꯋꯥꯈꯜꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯃꯤꯒꯤ ꯃꯧꯅ ꯃꯆꯥ ꯄꯪꯄꯣꯛꯇ ꯄꯣꯛꯄ, ꯑꯗꯨꯒ ꯑꯩꯒꯤꯅ ꯏꯁꯨ ꯎꯕ ꯐꯪꯗꯅ ꯁꯤꯕ ꯇꯥꯔꯕ꯭ꯔꯣ ꯑꯩꯕꯣ? ꯃꯗꯨꯗꯤ ꯌꯥꯔꯣꯏ꯫ ꯑꯩ ꯂꯩꯔꯤꯉꯩꯗ ꯁꯥꯒꯩ ꯑꯁꯤꯒꯤ ꯙꯥꯔ ꯃꯨꯠꯄ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯄꯤꯁꯛꯇꯨ ꯌꯥꯝꯅ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯨꯒꯤ ꯈꯟꯕꯗ ꯃꯤ ꯈ꯭ꯋꯥꯏꯅ ꯃꯁꯨ ꯎꯅꯔꯒ ꯃꯥꯅ ꯎꯕ ꯐꯪꯗꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯀꯂꯛꯄ ꯐꯥꯎꯔꯤꯕꯅꯤ꯫ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯊꯥꯗꯣꯏꯁꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯂꯥꯏ ꯃꯥꯅ ꯊꯥꯗꯣꯏꯕꯨ ꯂꯧꯔꯨꯔꯤꯕꯅꯤ꯫ ꯁꯂꯥꯏ ꯊꯥꯗꯣꯏꯕꯨ ꯊꯣꯡꯒꯥꯜꯗ ꯊꯅꯝꯗꯨꯅ, ꯁꯤꯗꯒꯤ ꯑꯗꯨꯝ ꯆꯪꯈ꯭ꯔꯣꯀꯣ꯫ ꯃꯈꯣꯏ ꯗꯥꯗꯥ, ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ? ꯂꯧꯕꯨꯛ ꯐꯥꯎꯕꯗ ꯌꯧꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯌꯨꯝꯗ ꯀꯣꯛ ꯆꯪꯉꯝꯃꯒ ꯆꯠꯄ ꯌꯥꯕꯗꯨꯕꯨ? ꯆꯞ ꯃꯥꯟꯅꯔꯦ ꯀꯩꯅꯣ, ꯁꯤꯗꯒꯤꯗꯤ ꯑꯗꯨꯝ ꯆꯠꯂꯕꯁꯨ꯫ ꯍꯣꯏ, ꯑꯩ ꯆꯪꯉꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏ ꯃꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯁꯂꯥꯏꯅ ꯃꯌꯨꯝꯗ ꯆꯪꯉꯝꯗꯕꯤꯗ ꯂꯧꯕꯨꯛꯇ ꯆꯠꯈ꯭ꯔꯦ꯫ ꯃꯥꯡꯒꯣꯜꯗꯅ ꯊꯣꯏꯕꯤꯆꯥꯒ ꯄꯤꯁꯛꯀ ꯂꯩꯕꯅꯤ꯫ ꯊꯥꯗꯣꯏꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ, ꯏꯃꯥ, ꯇꯨ ꯑꯃꯁꯦ ꯍꯜꯂꯛꯏ꯫ ꯍꯩꯃꯥ, ꯀꯩꯗꯧꯕ ꯍꯜꯂꯛꯏꯖꯥꯠꯅꯣ? ꯌꯥꯝꯅ ꯂꯩꯅꯤꯡꯂꯕꯗꯤ ꯃꯄꯥꯝꯗ ꯑꯗꯨꯃꯛ ꯂꯩꯒꯦꯗꯤ ꯍꯥꯏꯗꯦꯕ꯫ ꯑꯗꯨꯅꯦ, ꯅꯣꯡꯃ ꯅꯤꯅꯤ ꯃꯄꯥꯝꯗ ꯂꯩꯔꯨꯕꯗꯨꯗ ꯏꯃꯨꯡꯁꯤꯒꯤ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯇꯝꯃꯝꯃꯅꯤ, ꯑꯗꯨꯁꯨ ꯌꯥꯝ ꯍꯦꯟꯖꯤꯟꯅ꯫ ꯇꯝꯖꯁꯅꯨ, ꯃꯃꯥꯗꯨꯅꯕꯨ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕ ꯉꯝꯗꯣꯔꯤꯒꯦ? ꯊꯥꯗꯣꯏꯗꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯂꯝꯃꯤ ꯄꯤꯁꯛꯅ꯫ ꯏꯕꯨꯡꯉꯣꯗꯤ? ꯏꯃꯥ, ꯃꯥꯗꯤ ꯂꯧꯕꯨꯛꯇ ꯆꯠꯂꯨꯒꯦ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯦ꯫ ꯏꯆꯥꯗꯣ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤꯕꯅꯤ, ꯑꯔꯦꯝꯕꯗ ꯅꯪ ꯂꯧꯗꯅ ꯂꯩꯔꯕꯅꯤꯅ ꯃꯇꯝ ꯂꯣꯏ ꯃꯥꯡꯉꯦ꯫ ꯀꯩꯀꯥꯟꯗꯒꯦ? ꯃꯧꯅ ꯃꯄꯥꯝꯗ ꯇꯣꯏꯅ ꯆꯠꯇꯅ ꯃꯔꯝ ꯆꯥꯗꯅ ꯆꯠꯄꯁꯦ ꯑꯩ ꯄꯥꯝꯗꯦ꯫ ꯑꯗꯨꯒ ꯍꯥꯟꯅ ꯑꯣꯏꯔꯕꯁꯨ ꯃꯇꯨꯡꯗꯒꯤꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯌꯥꯗꯕ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯍꯜ ꯑꯃꯅꯤ, ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯂꯣꯏꯅ ꯆꯠꯀꯗꯕꯅꯤ꯫ ꯅꯄꯥꯝꯗ ꯌꯥꯝꯅ ꯆꯠꯅꯤꯡꯕ ꯂꯩꯅꯤꯡꯕ ꯑꯣꯏꯔꯒꯅꯅꯦ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯁꯨ ꯌꯥꯅꯤ꯫ ꯏꯆꯥ ꯅꯨꯄꯥꯗꯅꯦ ꯆꯛ ꯊꯤꯟꯗꯨꯅ ꯍꯥꯏꯕꯁꯨ ꯑꯩ ꯄꯥꯝꯗꯦ꯫ ꯊꯥꯗꯣꯏ ꯇꯨꯃꯤꯟ ꯂꯩ, ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯌꯥꯔꯦ, ꯆꯪꯉꯣ, ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯒꯅꯨ꯫ ꯊꯣꯏꯕꯤꯆꯥꯅ, ꯊꯥꯗꯣꯏ, ꯏꯃꯨꯡꯗꯒꯤ ꯊꯛꯅꯕ ꯏꯁꯤꯡ ꯈꯔ ꯄꯨꯊꯣꯔꯛꯑꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯏꯃꯥ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯀꯩꯅꯣ? ꯏꯃꯥ, ꯑꯩꯗो ꯊꯥ ꯂꯦꯞꯄꯦ꯫ ꯄꯤꯁꯛꯇꯨ ꯍꯔꯥꯎꯅ, ꯀꯔꯤꯕ? ꯊꯥ ꯂꯦꯞꯄꯦꯕ? ꯍꯣꯏ ꯏꯃꯥ, ꯄꯥꯎꯁꯦ ꯉꯔꯥꯡꯇ ꯈꯪꯕꯅꯤ꯫ ꯄꯤꯁꯛꯇꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ, ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯕꯨ ꯏꯁꯨ ꯎꯕ ꯐꯪꯒꯗꯧꯔꯕ?
Nate, nakhoi bu ngarang na pause hairak pa yadabro. Ima, yumda halaga fazana hairage na tauba. Pisakti haraubuna loikre hanadagi masu pambana ngauraga leirabani. Thadoigi paw asi tabada amuk toiba haraubuna loikre. Thadoida saunginglamba nungsiramdaba loina mangkre pisakna. As pause tabada onthokna nungai da tawrisidia. Manemna yamna haraujaba adu ubada thadoisu momon tawjarami. Yengoi, imane nga achawba ma leiruki. Ngasidi nga chasi. Ima yamna nungai. Yengoi, thabat ingaga amata suba yade. Pothaduna leigadabani. Haurakpa asida karigumba amata sohenba yaba nate. Ningthina pothagadabani khangabra. Thadoisu tapna. Hoima. Oiriba mawongduda thoibijadu sukthaduna leirami. Pisakna. Yengoi, thoibi. Nangi isingdo nasana jangduna thauro. Nanaw nupisida kaimta hairuranu pothahaluko. Adugane numidangi chak thongnanaba sem saro. Ima nga leirurage. Thoibijasu tapna. Hoima. Lao lao. Ima samduna imungda pusinge. Tumina potharaga leiru lao. Imau soiba yaba nateko. Asumna pisakna thadoibu samduna pusinkre imungda. Manempoki mataw aduda thoibijana. Kaino, aikhoi imungi mawongsibo. Asumna numit asidagi pisak hana natre. Thadoida yamna luna tawrami. Masi uraga thoibijadi yamna sauningba haibadu oire. Manempoksu mangonda hana tawbiramliba aduga haujikna thadoida onsinkiba aduda. Nongmagi numit amani thadoidu imungdagi thoglai. Matam aduda thoibijasu sumangda pi saduna lei. Madu ubada. Haujikti aigi matam amu yauredana. Nahawai aingonda tawkibasingdo khanganbagi matam oire. Thadoidu imungda amuk changki aduga pi phane khara puthokduna thoklaklaga. Iche, kaidaurage? Iche pi suiro? Pi suba natradi aigi sibu sanariro. Kaino iche aduk yamna saubiribaduba. Saubagi wa nate. Khangna khangna hangbududa haibani. Ado iche na pi subada aigi se kita yaubiyuba. Kariba? Yamna tede iche. Ahum mari khaktani. Kaino? Nangi pi sibu aingonda su hari sibo. Nakhut pali dubu suba yadro. Pi phauba suba ngamjadrabo. Iche, aigi wariba phibam asida subada nungaitina tawbani. Phaneksu yaubasida nanaw nupada suhanbadusu nungaitraba. Kaino phibam haibabo? Mirolabadi phi suba yade haiba leibro. Mi pumba mironaribani. Ado phi loina sui. Nangisina henjinba ama yaure. Nasagi phidine. Nasana pharabasu phatrabasu sugadaba. Aise nacheni. Sum phamjallaga hipjallaga leibado. Adusu kanadabanida. Tanjaduda pisaksu thoraktuna. Hai, kaidaunare nakhoina ngangnaribaduna. Ima, masagi phisibu aingonda suwi adugi hainarambani. Ima, aigi wariba phibam sida tawbani. Ima amaibinasu yamna kanna lengba khotpa tawganuna haibani. Aduda icheda phi phanek ahum mari khakta subada yaubiyona hairamba. Ichena phi suraga leibasida phanek yaubasida nachanupada suhanbasu nungaitraba. Amuk thabak tawsilaga phatanungda thoklabadi nungaite haiduna tawbani ima. Hai, haujikne soihanba yaba nateko kaimta. Ichegisu nahawai aina adum suribaduni. Leiminabagi mateng pangnabasibu kayam kairage. Haima. Nanaw nupina haisi akaiba kaisu yaudinihi. Phise kok suba yaubiba yadro nangbo. Karigino sida wa su amna ngangnaribasibo. Nangisu nahawai. Nanaw nupina suridudi. Aisu ngamlabadi surambani. Icheda kaidubagi haidoino. Amaibana lengana soigani haibaduda kiduna tawbani. Amaibana hairisi tadro. Nangna phibamase oidabanina khangaroi. Ima, nahawai nanaw nupisina subadadi mana manin amata naide. Nangna kamai tawrino? Thoibija tapna. Ima, ai surage. Matung manaudine asumna haina hanganu. Nanaw nupisina si taw haibado wa ngangnadabida tawgadaba. Thoibija tumin leirami.
ꯊꯥꯗꯣꯏꯅ ꯏꯃꯥ ꯑꯩ ꯀꯨꯏꯅ ꯂꯦꯞꯄꯁꯦ ꯋꯥꯔꯦ ꯄꯣꯊꯥꯔꯨꯔꯒꯦ ꯍꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯌꯥꯝꯅ ꯆꯠꯈꯤꯅꯨꯀꯣ ꯅꯤꯡꯊꯤꯅ ꯄꯣꯊꯥꯗꯨꯅ ꯂꯩꯒꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯪꯈ꯭ꯔꯦ ꯊꯣꯏꯕꯤꯆꯥ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯑꯩꯅ ꯑꯔꯥꯟꯕ ꯇꯥꯗꯨꯅ ꯂꯩꯍꯧꯕ ꯉꯁꯤ ꯐꯥꯎꯕ ꯏꯅꯦꯝꯄꯣꯛꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯉꯥꯡꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯉꯥꯡꯍꯜꯂꯦꯗꯅ ꯑꯩ ꯀꯨꯏꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯤ ꯀꯥꯏꯅ ꯃꯌꯥꯝꯅ ꯃꯕꯨ ꯀꯪꯅꯔꯤꯕꯁꯤꯗꯒꯤ ꯃꯥꯅ ꯍꯦꯟꯖꯤꯟꯕ ꯑꯃ ꯌꯥꯎꯔꯤ ꯊꯣꯏꯕꯤꯆꯥ ꯁꯥꯎꯅ ꯏꯃꯥꯁꯨ ꯑꯗꯨꯃꯉꯥꯏ ꯃꯕꯨꯛ ꯍꯦꯛ ꯀꯪꯈꯤꯕꯗꯒꯤ ꯑꯇꯣꯝꯕꯤꯁꯤꯒꯤ ꯃꯤꯆꯪ ꯑꯗꯨꯝ ꯆꯪꯉꯗꯅ ꯑꯃꯨꯛ ꯇꯣꯏꯕ ꯀꯔꯤꯝꯇ ꯁꯣꯏꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯊꯣꯏꯕꯤꯆꯥꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯣꯏꯕꯤꯆꯥ ꯊꯥꯗꯣꯏꯕꯨ ꯆꯥꯛ ꯆꯥꯕꯒꯤ ꯀꯧꯕ ꯆꯪꯂꯛꯏ ꯊꯥꯗꯣꯏꯗꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯊꯣꯏꯕꯤꯆꯥꯅ ꯊꯥꯗꯣꯏ ꯆꯥꯛ ꯊꯤꯔꯦ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯊꯥꯗꯣꯏꯅ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯏꯆꯦ ꯏꯔꯣꯟꯕꯅꯦ ꯄꯥꯟ ꯏꯔꯣꯟꯕ ꯑꯗꯨꯒ ꯀꯥꯡꯍꯧ ꯑꯃꯁꯨ ꯌꯥꯎꯏ ꯑꯁ ꯏꯔꯣꯟꯕꯗꯤ ꯑꯩꯗꯤ ꯆꯥꯅꯤꯡꯗꯦꯌꯦ ꯏꯆꯦ ꯀꯩꯅꯣ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯕꯣ ꯏꯔꯣꯟꯕꯗꯣ ꯑꯩ ꯍꯩꯅꯗꯦꯕ ꯑꯗꯨꯗꯤ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯩꯗꯤ ꯏꯆꯦꯅ ꯏꯔꯣꯟꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯁꯨ ꯈꯪꯗꯅ ꯑꯩꯅ ꯉꯁꯥꯏꯅ ꯄꯥꯟ ꯈꯦꯠꯄꯗꯨ ꯅꯪ ꯎꯔꯤꯗꯨꯗꯤ ꯑꯩꯗꯤ ꯎꯗꯦꯗ ꯏꯆꯦꯅ ꯇꯧꯕꯗꯨꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯎꯗꯣꯏꯅꯣ ꯑꯩꯕꯨ ꯏꯆꯦ ꯁꯦꯟꯅꯔꯒ ꯑꯗꯨꯝ ꯂꯩꯕꯗꯧꯅ ꯊꯣꯏꯕꯤꯆꯥ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯎꯈ꯭ꯔꯤꯕꯅꯦ ꯎꯗꯦ ꯀꯥꯏꯅ ꯃꯆꯤꯟꯁꯦ ꯀꯌꯥꯗ ꯊꯤꯔꯤꯅꯣ ꯌꯦꯡꯉꯨ ꯃꯅꯦꯝꯄꯣꯛ ꯄꯤꯁꯛꯁꯨ ꯆꯪꯉꯛꯇꯨꯅ ꯀꯩꯗꯧꯔꯦ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯒ ꯆꯥꯅꯤꯡꯗꯦꯌꯦ ꯍꯩꯃꯥ ꯀꯩꯗꯧꯔꯦ ꯊꯥꯗꯣꯏ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯕꯣ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯑꯃꯥꯏꯕꯤ ꯀꯧꯔꯨꯁꯤꯔꯣ ꯏꯆꯥ ꯅꯨꯄꯥꯁꯤꯡꯁꯤꯁꯨꯅꯦ ꯊꯣꯛꯈꯤꯕꯗꯒꯤ ꯑꯃꯠꯇ ꯍꯟꯖꯤꯜꯂꯛꯇꯦ ꯇꯧꯔꯤꯁꯦ ꯏꯃꯥ ꯏꯁꯥꯗꯤ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯄꯥꯟ ꯏꯔꯣꯟꯕꯗꯨꯗ ꯆꯥꯅꯤꯡꯗꯕꯅꯤ ꯄꯥꯟ ꯏꯔꯣꯟꯕꯗꯣ ꯑꯩ ꯑꯣꯟꯅꯤꯡꯉꯦꯕ ꯏꯃꯥ ꯑꯩꯗꯤ ꯄꯥꯟ ꯏꯔꯣꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯁꯤꯒꯨꯝꯕ ꯃꯇꯝ ꯍꯥꯏꯕꯁꯤꯗꯤꯅꯦ ꯆꯥꯅꯤꯡꯕ ꯆꯥꯅꯤꯡꯗꯕ ꯌꯥꯝꯅ ꯂꯩꯕꯅꯤꯀꯣ ꯄꯤꯁꯛ ꯊꯣꯏꯕꯤꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯕꯨ ꯍꯤꯟꯖꯥꯡ ꯊꯣꯡꯉꯝꯗꯥꯏ ꯃꯇꯝꯗ ꯅꯅꯥꯎ ꯅꯨꯄꯤꯁꯤꯅ ꯀꯔꯤ ꯆꯥꯅꯤꯡꯕ ꯈꯣꯠꯄꯗꯨꯕꯨ ꯈꯔ ꯍꯪꯉꯒ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ ꯊꯣꯏꯕꯤꯆꯥ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ ꯇꯨꯃꯤꯟꯅ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯂꯩꯔꯝꯃꯤ ꯋꯥꯁꯦ ꯑꯗꯨꯝ ꯉꯥꯡꯅꯕ ꯅꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯊꯥꯗꯣꯏꯅ ꯌꯥꯔꯦꯁꯦ ꯏꯃꯥ ꯇꯣꯛꯑꯣ ꯏꯆꯦꯁꯨ ꯈꯪꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯌꯦ ꯉꯁꯤ ꯅꯣꯡꯃꯈꯛ ꯆꯥꯛ ꯆꯥꯗꯕꯕꯨ ꯍꯩ ꯃꯗꯨ ꯌꯥꯕ ꯅꯠꯇꯦ ꯅꯪꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯆꯔꯥ ꯍꯦꯟꯕ ꯌꯥꯔꯣꯏ ꯆꯥꯅꯤꯡꯕ ꯆꯥꯍꯧꯒꯗꯕꯅꯤ ꯆꯔꯥ ꯍꯦꯟꯕꯗꯨꯅꯦ ꯅꯁꯥꯗ ꯁꯣꯛꯀꯗꯧꯔꯤꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯏꯃꯥ ꯀꯔꯤ ꯆꯥꯅꯤꯡꯉꯦ ꯅꯪꯕꯣ ꯍꯧꯖꯤꯛ ꯅꯆꯦꯗ ꯊꯣꯡꯍꯟꯒꯦ ꯏꯃꯥ ꯕꯣꯔꯥꯒ ꯃꯔꯣꯏꯒ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤ ꯃꯅꯦꯝ ꯄꯤꯁꯛꯅ ꯊꯣꯏꯕꯤ ꯍꯥꯏꯔꯤꯁꯤ ꯇꯥꯔꯦꯗꯅ ꯆꯠꯂꯨ ꯊꯣꯡꯉꯨꯔꯣ ꯑꯗꯨꯒ ꯂꯣꯏꯔꯒꯅꯦ ꯆꯥꯛꯇꯣ ꯄꯨꯟꯅ ꯆꯥꯔꯁꯤ ꯊꯣꯏꯕꯤꯆꯥꯁꯨ ꯇꯞꯅ ꯍꯣꯏ ꯏꯃꯥ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤꯆꯥ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯃꯅꯦꯝ ꯄꯤꯁꯛꯅ ꯐꯖꯅ ꯄꯣꯊꯥꯔꯒ ꯂꯩꯔꯣꯀꯣ ꯅꯆꯦꯅ ꯃꯥꯏꯅ ꯊꯨꯅ ꯂꯣꯏꯁꯤꯟꯖꯔꯛꯑꯅꯤ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯄꯤꯁꯛꯇꯨ ꯊꯣꯛꯈ꯭ꯔꯦ ꯊꯥꯗꯣꯏꯅ ꯍꯧꯖꯤꯛꯇꯤ ꯏꯆꯦ ꯅꯪꯁꯨ ꯈꯪꯉꯝꯃꯅꯤ ꯑꯩꯅ ꯐꯪꯈꯤꯕ ꯃꯌꯥꯝꯗꯣ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯥꯔꯤꯛꯇꯨ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯏꯆꯥꯕꯨ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯇꯧꯗꯦ ꯏꯃꯥ ꯅꯁꯥ ꯂꯨꯝꯕ ꯃꯇꯝꯁꯤꯗꯗꯤꯅꯦ ꯊꯕꯛ ꯑꯋꯥꯕ ꯁꯨꯕ ꯌꯥꯗꯦ ꯄꯣꯊꯥꯗꯨꯅ ꯂꯩꯌꯨ ꯁꯣꯏꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯍꯣꯏ ꯏꯃꯥ ꯁꯤꯗ ꯂꯩꯕ ꯋꯥꯔꯒꯅ ꯏꯃꯥꯗ ꯍꯥꯏꯌꯨ ꯑꯥꯗ ꯂꯩꯔꯨꯅꯕ ꯋꯥꯕꯒꯤꯗꯤ ꯋꯥꯗꯦꯗ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯌꯦ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯅꯅꯦꯝꯄꯣꯛꯇꯣ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕ꯭ꯔꯣ ꯇꯧꯗ꯭ꯔꯦꯗ ꯏꯃꯥ ꯌꯥꯝ ꯐꯔꯤ ꯍꯥꯟꯅꯒꯤꯗꯣ ꯅꯠꯇ꯭ꯔꯦ ꯃꯁꯨ ꯌꯥꯎꯔꯦ ꯈꯪꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯂꯣꯏꯅ ꯍꯣꯡꯈ꯭ꯔꯦ ꯑꯩꯕꯨ ꯊꯕꯛ ꯃꯅꯥ ꯑꯃ ꯐꯥꯎꯕ ꯁꯨꯍꯟꯗꯦ ꯈꯤꯇꯪ ꯀꯟꯅ ꯆꯠꯄ ꯐꯥꯎꯕ ꯌꯥꯗꯦ ꯑꯩꯅ ꯆꯥꯅꯤꯡꯕꯁꯨ ꯑꯗꯨꯝ ꯄꯤꯖꯩ ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗꯦ ꯅꯌꯥ ꯅꯨꯄꯥꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯗꯒꯤ ꯏꯃꯥꯅ ꯇꯧꯕꯅ ꯍꯦꯟꯈ꯭ꯔꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯦ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯐꯔꯦ ꯃꯥꯅꯕꯨ ꯑꯗꯨꯝꯅ ꯐꯔꯕꯗꯤ ꯏꯃꯥꯗꯤꯅꯦ ꯏꯆꯥꯗ ꯊꯤꯅ ꯇꯧꯔꯝꯃꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯈꯠꯂꯨꯔꯕꯅꯤ ꯄꯥꯈꯠꯂꯨꯅꯨ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯍꯧꯖꯤꯛꯄꯨꯗꯤ ꯄꯥꯈꯠꯇ꯭ꯔꯦꯗ ꯏꯃꯥꯁꯨ ꯑꯗꯨꯒ ꯏꯃꯥ ꯏꯆꯦꯗꯣ ꯅꯍꯥꯟꯋꯥꯏ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯂꯣꯏꯅ ꯇꯧꯕꯅꯤ ꯃꯉꯣꯟꯗ ꯃꯥꯗꯤ ꯀꯔꯤ ꯍꯥꯏ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡꯉꯒ ꯋꯥꯗꯤ ꯉꯥꯡꯕ ꯉꯝꯗꯦ ꯑꯗꯣ ꯏꯕꯦꯝꯃ ꯏꯃꯥꯗꯤꯅꯦ ꯅꯨꯡꯁꯤꯅꯗꯕꯁꯤ ꯀꯌꯥ ꯄꯥꯝꯗꯦ ꯅꯨꯡꯁꯤꯅꯅ ꯂꯩꯕꯗꯣ ꯄꯥꯝꯃꯤ ꯍꯣꯏ ꯏꯃꯥ ꯑꯩꯁꯨ ꯈꯪꯉꯤ
ꯑꯩꯅ ꯏꯆꯦꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ. ꯃꯇꯝ ꯑꯃꯗ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕꯁꯤꯡꯗꯣ ꯈꯪꯖꯁꯅꯨ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ. ꯃꯁꯥꯗ ꯊꯣꯛꯂꯕꯗ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤꯗꯅ. ꯑꯩꯅ ꯁꯥꯎꯅꯤꯡꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ. ꯏꯃꯥꯗꯤ ꯑꯍꯜꯅꯤ. ꯏꯃꯥꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯁꯨ ꯏꯆꯦ ꯃꯥꯗꯤ ꯇꯥꯕ ꯌꯥꯏꯗꯅ. ꯃꯗꯨ ꯇꯧꯗꯗꯅ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯉꯣꯟꯗ ꯃꯥꯁꯨ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯕꯗꯣ ꯑꯗꯨꯒꯤ ꯁꯥꯎꯅꯤꯡꯕꯅꯤ. ꯏꯆꯥꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ. ꯃꯇꯝ ꯈꯔꯒꯤ ꯋꯥꯅꯤꯗ ꯏꯃꯥ. ꯑꯁꯨꯝꯅ ꯑꯗꯨꯝꯗꯤ ꯇꯧꯔꯣꯏꯗ. ꯃꯥꯁꯨꯅꯦ ꯃꯆꯥ ꯌꯥꯎꯗ꯭ꯔꯤꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯃꯊ꯭ꯋꯥꯏꯗꯣ. ꯍꯣꯏ ꯏꯃꯥ, ꯑꯗꯨꯕꯨꯗꯤ. ꯃꯥꯁꯨꯅꯦ ꯃꯆꯥ ꯑꯃꯇꯪ ꯌꯥꯎꯖꯔꯕꯗꯤ ꯐꯒꯗꯕꯅꯤ. ꯌꯥꯎꯖꯔꯛꯆꯅꯤꯗ ꯏꯃꯥ, ꯇꯞꯅ ꯇꯞꯅ ꯑꯗꯨꯝ. ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ. ꯑꯗꯣ ꯐꯅꯗꯤ ꯀꯨꯏꯔꯦꯗꯅ. ꯑꯗꯣ ꯏꯃꯥ, ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯨꯀꯣ. ꯍꯣꯏ. ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯣꯏꯕꯤꯆꯥ ꯃꯄꯥꯝꯗ ꯆꯠꯇꯨꯅ ꯃꯃꯥ ꯂꯦꯝꯕꯤꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤ. ꯊꯣꯏꯕꯤꯆꯥꯅ, ꯏꯃꯥ, ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯇꯣ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ. ꯑꯩꯕꯨ ꯍꯟꯅ ꯌꯦꯡꯈꯤꯗ꯭ꯔꯦ. ꯊꯥꯗꯣꯏ ꯍꯥꯏꯅ ꯃꯧ ꯑꯇꯣꯝꯕꯤꯗꯨꯗ ꯇꯧꯔꯒ ꯂꯩꯈ꯭ꯔꯦ. ꯃꯃꯥ ꯂꯦꯝꯕꯤꯅ, ꯃꯥꯁꯨ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯑꯣꯟꯈ꯭ꯔꯦꯗ. ꯃꯁꯤ ꯄꯨꯝꯕꯁꯦ ꯊꯥꯗꯣꯏꯅ ꯊꯥ ꯂꯦꯞꯈꯤꯕꯗꯒꯤ ꯇꯧꯔꯛꯂꯤꯕ ꯉꯥꯛꯇꯅꯤ. ꯏꯃꯥꯗꯤ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯕꯗꯨꯅꯤ, ꯑꯉꯥꯡ ꯄꯣꯛꯅꯅꯕ ꯇꯧ ꯍꯥꯏꯗꯅ. ꯏꯃꯥ, ꯑꯩꯈꯣꯏꯁꯨ ꯀꯟꯅ ꯌꯦꯡꯗꯨꯅ ꯍꯣꯠꯅꯔꯤꯌꯦ. ꯃꯥꯒꯤꯁꯦ ꯃꯁꯨ ꯄꯥꯝꯕꯅꯤꯅ ꯇꯧꯔꯤꯕꯅꯤꯅꯦ. ꯏꯃꯥ, ꯑꯩꯅ ꯍꯦꯟꯅ ꯏꯆꯥ ꯄꯥꯝꯂꯤꯕꯅꯤ. ꯅꯄꯨꯔꯣꯏꯕꯅꯗꯤ ꯀꯩꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥ, ꯇꯧꯗꯦꯗ ꯅꯌꯥ ꯅꯨꯄꯥꯗꯤ. ꯏꯃꯥꯁꯨ ꯍꯥꯏ ꯁꯥꯕꯩ ꯋꯥꯅꯤ. ꯑꯩꯉꯣꯟꯗ ꯑꯣꯟꯅꯩꯗꯨꯅ ꯇꯧꯕꯃꯛꯇꯤ ꯅꯠꯇꯦ. ꯊꯥꯗꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯒꯤ ꯋꯥꯅꯤ. ꯈꯪꯉꯤꯅꯤ ꯅꯅꯦꯝꯄꯣꯛꯅ ꯈꯜꯂꯝꯒꯗꯕ ꯋꯥꯈꯜꯗꯣ. ꯍꯧꯖꯤꯛꯇꯤ ꯃꯧ ꯑꯇꯣꯝꯕꯤꯗꯣ ꯂꯣꯏꯔꯦ ꯀꯦꯁꯤꯟꯅꯕꯗ. ꯏꯃꯥ, ꯅꯍꯥꯟꯋꯥꯏ ꯑꯩꯅ ꯇꯧꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯒꯤ ꯃꯥꯅ ꯍꯦꯜꯂꯤ. ꯃꯤ ꯈ꯭ꯋꯥꯏꯅ ꯃꯕꯨꯛ ꯀꯪꯅꯕꯒ ꯃꯥꯟꯅꯗꯦ. ꯃꯥꯅ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅ ꯀꯦꯌꯦ. ꯁꯤꯗ ꯀꯩꯝꯇ ꯂꯦꯡꯕ ꯌꯥꯗꯕꯗꯧꯅ. ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯄ ꯅꯠꯇꯦ. ꯃꯥꯒꯤ ꯐꯤ ꯐꯥꯎꯕ ꯑꯩꯅ ꯁꯨꯔꯤꯕꯅꯤ ꯏꯃꯥ. ꯊꯕꯛ ꯀꯔꯤ ꯀꯔꯥ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯦ. ꯐꯩꯅ ꯇꯥꯕ ꯑꯃꯠꯇ ꯌꯨꯝꯈꯠꯀꯅꯤ ꯍꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ. ꯆꯥꯕꯁꯤꯅꯅꯦ ꯑꯗꯨ ꯆꯥꯅꯤꯡꯉꯤ ꯑꯗꯥ ꯆꯥꯅꯤꯡꯉꯤ ꯇꯧꯗꯣꯏꯕ. ꯆꯥꯅꯤꯡꯉꯤꯒ ꯆꯥꯅꯤꯡꯗꯦꯒ ꯑꯗꯨꯁꯨ ꯊꯣꯡꯕ ꯂꯣꯏꯔꯒ. ꯃꯥꯒꯤꯗꯣ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯑꯃꯁꯨ ꯌꯥꯎꯏ. ꯑꯣꯠꯂꯤꯕ ꯃꯥꯜꯂꯤ. ꯆꯥꯛꯀꯁꯦ ꯊꯣꯔꯛꯑꯒ ꯆꯥꯕ ꯉꯝꯗꯦ ꯍꯥꯏꯗꯅ ꯀꯥꯗ ꯑꯩꯅ ꯄꯨꯁꯤꯜꯂꯒ ꯆꯥꯕꯅꯤ. ꯁꯤꯗ ꯏꯅꯦꯝꯄꯣꯛꯅꯅꯦ ꯀꯟꯅ ꯐꯥꯎꯕ ꯆꯠꯄ ꯌꯥꯗꯦ ꯄꯥꯈꯠꯈꯤꯕꯁꯤꯅ ꯆꯥꯛ ꯆꯥꯕ ꯐꯥꯎꯕꯗꯅꯦ ꯏꯜꯂꯒ ꯆꯥꯗꯦꯗ ꯈꯥꯛꯂꯤ. ꯍꯩꯃꯥ, ꯃꯗꯨꯗꯤ ꯃꯧ ꯑꯇꯣꯝꯕꯤ ꯃꯥꯁꯨ ꯍꯦꯟꯃꯜꯂꯤꯗꯅ. ꯑꯩꯈꯣꯏꯁꯨ ꯃꯤꯔꯣꯜꯂꯛꯏꯕꯅꯤ. ꯏꯆꯥ ꯄꯣꯛꯏꯕꯅꯤ. ꯃꯥꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯖꯔꯛꯇꯦ. ꯂꯩꯀꯥꯏꯁꯤꯗꯁꯨ ꯃꯧ ꯃꯆꯥ ꯄꯣꯛꯏꯕꯅꯤ. ꯃꯥꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯅꯠꯇꯦ. ꯁꯦ ꯏꯃꯥ ꯍꯣꯏꯗꯤꯅꯦ ꯅꯍꯥꯟꯋꯥꯏ ꯃꯤꯔꯣꯜꯂꯤꯅꯅꯦ ꯂꯧꯕꯨꯛꯇ ꯆꯠꯂꯤꯕꯅꯤ. ꯆꯥꯛ ꯊꯣꯡꯉꯤ, ꯐꯤ ꯁꯨꯏ, ꯋꯥꯏ ꯇꯩ, ꯂꯣꯏꯅ ꯇꯧꯏ. ꯀꯔꯤꯝꯇ ꯇꯧꯗꯦ. ꯑꯗꯨꯅꯤ ꯏꯃꯥ, ꯑꯩꯈꯣꯏꯒꯤꯗꯨꯅ ꯍꯦꯟꯖꯤꯟꯕ ꯑꯃ ꯌꯥꯎꯏ. ꯅꯨꯡꯁꯤꯗꯕꯅ. ꯏꯅꯦꯝꯄꯣꯛꯇꯨꯁꯨ ꯀꯩꯝꯇ ꯍꯥꯏꯗꯦ. ꯃꯥꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯝ. ꯃꯥꯒꯤꯗꯣ ꯅꯪꯒꯤ ꯃꯥꯡꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ. ꯑꯗꯨꯒ ꯅꯅꯦꯝꯄꯣꯛꯇꯨꯅꯅꯦ ꯃꯁꯨ ꯑꯍꯥꯟꯕ ꯎꯒꯗꯧꯔꯤꯕꯅꯤꯅꯅꯦ, ꯐꯪꯒꯗꯧꯔꯤꯕꯅꯤꯅ ꯁꯣꯏꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯔꯤꯕ. ꯈꯪꯗꯦꯗ ꯏꯃꯥ, ꯑꯩ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤ ꯃꯈꯣꯏꯗꯨ ꯎꯔꯒ. ꯌꯦꯡꯉꯣꯏ, ꯑꯗꯨꯝꯅ ꯁꯥꯎꯕ ꯌꯥꯗꯦ. ꯑꯈꯪ ꯑꯍꯩ ꯂꯩꯐꯝ ꯁꯨꯅ ꯇꯥꯟꯅꯒꯗꯕꯅꯤ. ꯑꯗꯨꯒꯅꯦ ꯅꯆꯥ ꯑꯃ ꯄꯣꯛꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ. ꯈꯪꯉꯕ? ꯍꯣꯏ ꯏꯃꯥ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯊꯣꯏꯕꯤꯆꯥꯗꯣ ꯏꯁꯥꯎ ꯁꯥꯎꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯃꯩꯔꯥꯕꯅ, ꯀꯩꯗꯧꯔꯦ ꯅꯪꯅ ꯄꯣꯝꯊꯣꯛꯑꯒ ꯐꯝꯃꯤꯗꯨꯅ? ꯑꯩꯁꯤꯅ ꯏꯆꯥ ꯁꯨꯛꯄꯣꯛ ꯄꯣꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ. ꯍꯩꯃꯥ, ꯄꯣꯛꯀꯅꯤ ꯀꯩꯗꯧꯔꯒꯦ? ꯑꯩꯈꯣꯏꯁꯨ ꯀꯟꯅ ꯇꯥꯟꯅꯗꯅ ꯍꯣꯠꯅꯔꯤꯗꯅ. ꯉꯥꯏꯕ ꯉꯝꯗ꯭ꯔꯦ. ꯑꯩ ꯍꯧꯖꯤꯛ ꯄꯣꯛꯅꯤꯡꯉꯤ. ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ. ꯑꯩ ꯏꯁꯥꯁꯦ ꯏꯁꯥꯎ ꯁꯥꯎꯅꯤꯡꯉꯤ. ꯀꯩꯒꯤꯅꯣ? ꯀꯩꯗꯧꯔꯒꯦ? ꯇꯥꯃꯩꯔꯥꯕ, ꯏꯃꯥꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ. ꯏꯃꯥ ꯀꯩꯗꯧꯔꯒꯦ? ꯏꯃꯥꯁꯦ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯗ꯭ꯔꯦ. ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯈ꯭ꯔꯦ. ꯑꯇꯣꯝꯕꯤꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗꯣ ꯑꯩꯉꯣꯟꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡꯒ ꯃꯥꯟꯅꯗꯦ. ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯨ? ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ. ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ. ꯊꯣꯏꯕꯤ, ꯏꯃꯥꯗꯕꯨ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯗꯨ ꯀꯩꯒꯤꯅꯣ? ꯃꯧ ꯑꯅꯤꯃꯛ ꯏꯃꯥꯒꯤ ꯃꯃꯤꯠꯇꯗꯤ ꯆꯞ ꯃꯥꯟꯅꯔꯝꯗꯣꯏꯅꯤ. ꯑꯃꯅ ꯍꯦꯜꯂꯤ ꯑꯃꯅ ꯋꯥꯠꯂꯤ ꯍꯥꯏꯕ ꯂꯩꯔꯝꯃꯣꯏ. ꯅꯪꯅ ꯋꯥꯈꯜꯗꯣ ꯐꯠꯇꯅ ꯄꯨꯡꯈꯠꯅ ꯈꯟꯖꯤꯟꯕꯒꯤ ꯋꯥꯅꯤ. ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯏꯃꯥꯅ ꯍꯦꯟꯅ ꯄꯥꯈꯠꯆꯗꯨꯅ ꯇꯧꯔꯤꯕꯅꯤ. ꯅꯪꯅ ꯈꯟꯖꯤꯟꯕꯒꯤꯅꯤꯀோ. ꯏꯃꯥꯁꯦ ꯃꯁꯨ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ. ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯂꯨꯅ ꯇꯧꯕꯗꯒꯤꯗꯤ ꯏꯃꯥꯅ ꯅꯪꯕꯨ ꯂꯨꯅ ꯇꯧꯕꯅ ꯍꯦꯜꯂꯝꯒꯅꯤ.
ꯀꯥꯟꯅꯗꯕꯁꯤꯗ ꯌꯥꯝꯅ ꯈꯜꯂꯨꯒꯅꯨ ꯀꯩꯀꯥꯟꯗꯒꯦ ꯑꯔꯦꯝꯕꯁꯤꯗ ꯁꯥꯎꯔꯒ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯊꯣꯏꯕꯤꯆꯥ ꯀꯩꯁꯨ ꯈꯨꯝꯂꯝꯗꯦ ꯍꯌꯦꯡ ꯊꯕꯛ ꯉꯟꯅ ꯆꯠꯇꯣꯏꯅꯤꯀꯣ ꯑꯩ ꯄꯣꯊꯥꯅꯕ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕ ꯄꯣꯊꯥꯈ꯭ꯔꯦ ꯊꯣꯏꯕꯤꯆꯥ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ ꯉꯁꯤ ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯕꯁꯦ ꯃꯃꯥꯡꯗ ꯑꯩꯅ ꯊꯥꯗꯣꯏꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯃꯥꯁꯨ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯒꯅꯤꯀꯣ ꯃꯇꯝꯗꯨꯗ ꯑꯩꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕ ꯍꯧꯖꯤꯛ ꯈꯛꯇꯗ ꯈꯪꯉꯤ ꯊꯥꯗꯣꯏꯗ ꯐꯥꯎꯔꯝꯒꯗꯕꯗꯣ ꯑꯗꯨꯒ ꯃꯁꯤꯅ ꯑꯃꯗ ꯊꯝꯈ꯭ꯔꯒ ꯑꯩꯕꯨ ꯏꯆꯥ ꯌꯥꯎꯕ ꯉꯝꯃꯔꯣꯏꯗꯕ ꯖꯠ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯑꯩꯅ ꯏꯆꯥ ꯌꯥꯎꯕ ꯉꯝꯗ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯄꯨꯟꯁꯤꯗ ꯏꯆꯥ ꯌꯥꯎꯗꯅ ꯑꯩ ꯀꯔꯝꯅ ꯂꯩꯒꯅꯤ ꯑꯁꯨꯝꯅ ꯊꯣꯏꯕꯤꯆꯥ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯗꯣꯏ ꯊꯥ ꯁꯨꯖꯤꯜꯂꯛꯂꯗꯨꯅ ꯃꯆꯥ ꯄꯣꯛꯄꯒꯤ ꯅꯨꯃꯤꯠꯇꯨ ꯌꯧꯔꯛꯂꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯂꯣꯏꯅ ꯄꯥꯈꯠꯅꯔꯝꯃꯤ ꯃꯊ꯭ꯋꯥꯏ ꯋꯥꯅꯔꯝꯃꯤ ꯊꯣꯏꯕꯤꯆꯥꯁꯨ ꯑꯗꯨꯃꯉꯥꯏ ꯐꯅ ꯈꯠꯅꯖꯔꯕꯁꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯄꯥꯈꯠꯅ ꯂꯩꯕ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯑꯗꯨ ꯊꯣꯔꯛꯏ ꯃꯄꯥꯟꯗ ꯏꯆꯦ ꯀꯃꯥꯏ ꯇꯧꯔꯦ ꯅꯃꯧ ꯅꯨꯄꯤꯁꯨ ꯑꯉꯥꯡꯁꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯃꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯣ ꯍꯔꯥꯎꯅꯔꯝꯃꯤ ꯑꯃꯥꯏꯕꯤꯗꯨꯅ ꯃꯈꯥ ꯇꯥꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯄꯤꯁꯛ ꯅꯁꯨ ꯅꯨꯄꯥ ꯑꯅꯤ ꯐꯩꯕꯣꯛ ꯑꯣꯏꯅ ꯄꯣꯛꯑꯦꯅꯦꯍꯦ ꯍꯥ ꯏꯁ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯏꯁꯨ ꯅꯨꯄꯥ ꯑꯅꯤ ꯐꯪꯂꯕ ꯍꯣꯏꯅꯦꯍꯦ ꯅꯁꯨ ꯅꯨꯄꯥ ꯑꯅꯤ ꯐꯪꯂꯦꯅꯦ ꯃꯁꯤ ꯇꯥꯕꯗ ꯃꯌꯥꯝꯗꯣ ꯑꯗꯨꯃꯛ ꯍꯦꯟꯅ ꯍꯔꯥꯎꯅꯔꯝꯃꯤ ꯄꯤꯁꯛ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯃꯨꯛꯇ ꯏꯁꯨ ꯑꯅꯤ ꯐꯩꯕꯣꯛ ꯑꯣꯏꯅ ꯐꯪꯉꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯉꯥꯡꯒꯤ ꯃꯁꯛ ꯌꯦꯡꯂꯝꯃꯤ ꯏꯁꯨ ꯑꯅꯤꯁꯤꯗꯤ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯇꯧꯔꯤꯁꯤꯗꯤ ꯊꯥꯗꯣꯏꯗꯣ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ ꯊꯣꯏꯕꯤꯆꯥꯅ ꯊꯥꯗꯣꯏ ꯅꯪ ꯅꯁꯥꯗꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯀꯣ ꯊꯥꯗꯣꯏꯁꯨ ꯇꯞꯅ ꯍꯣꯏ ꯏꯆꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯊꯥꯗꯣꯏ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯏꯆꯦ ꯉꯁꯤꯗꯒꯤꯗꯤ ꯏꯆꯦꯒ ꯑꯩꯒꯒꯤ ꯏꯆꯥꯁꯦ ꯑꯅꯤ ꯁꯨꯔꯕꯅꯤ ꯃꯁꯦ ꯑꯩ ꯈꯛꯇꯒꯤ ꯏꯆꯥ ꯅꯠꯇꯦ ꯏꯆꯦꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯏꯆꯦꯒꯤꯁꯨ ꯏꯆꯥꯅꯤ ꯑꯩꯅ ꯄꯣꯛꯆꯕꯒꯤ ꯋꯥꯅꯤ ꯊꯣꯏꯕꯤꯆꯥ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯊꯥꯗꯣꯏ ꯑꯁꯨꯝꯅ ꯄꯤꯁꯛꯅ ꯑꯉꯥꯡ ꯑꯃ ꯄꯝꯃꯤ ꯑꯗꯨꯒ ꯊꯣꯏꯕꯤꯆꯥꯅ ꯑꯃ ꯄꯝꯃꯤ ꯃꯅꯦꯝ ꯄꯤꯁꯛ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯏꯁꯨ ꯐꯪꯗꯦ ꯍꯥꯏꯗꯅ ꯅꯣꯛꯅꯕꯗꯣ ꯉꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯅꯣꯛꯅꯕ ꯌꯥꯔꯔꯣꯏ ꯑꯩꯒꯤ ꯏꯁꯨ ꯑꯅꯤ ꯂꯩꯔꯦ ꯅꯨꯡꯉꯥꯏꯔꯦ ꯃꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅꯁꯨ ꯂꯩꯈꯤꯔꯝꯃꯤ ꯊꯣꯏꯕꯤꯆꯥ ꯃꯥꯁꯨ ꯃꯆꯥ ꯌꯥꯎꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯐꯥꯎꯈꯤꯗ꯭ꯔꯦ ꯊꯥꯗꯣꯏꯒꯤ ꯃꯆꯥꯕꯨ ꯃꯥꯒꯤꯁꯨ ꯃꯆꯥ ꯁꯛꯅ ꯂꯩꯃꯤꯟꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯄꯥꯟꯈꯤꯔꯝꯃꯤ